ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯏꯕꯣꯆꯧꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯑꯍꯜꯅꯤ꯫ ꯃꯥꯅ ꯑꯍꯜ ꯑꯣꯏꯕꯅ ꯃꯆꯜ ꯑꯃꯗꯤ ꯃꯅꯥꯎ ꯑꯇꯣꯝꯕ ꯑꯅꯤꯕꯨ ꯃꯃꯥ ꯏꯕꯦꯝ ꯃꯅꯧꯅ ꯀꯥꯏꯅꯈꯤꯕꯅ ꯃꯥꯅ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕ ꯃꯕꯨꯡꯒꯤ ꯊꯧꯗꯥꯡ ꯑꯅꯤꯃꯛ ꯂꯧꯗꯨꯅ ꯃꯅꯥꯎ ꯃꯆꯜ ꯑꯅꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯂꯣꯏꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯏꯕꯣꯆꯧꯕꯒꯤ ꯅꯨꯄꯤ ꯑꯔꯨꯕꯤꯗꯨ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯥ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯎꯠꯄ ꯑꯗꯨꯗ ꯃꯅꯥꯎ ꯃꯆꯜ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯇꯁꯦꯡꯅ ꯑꯔꯨꯕꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄꯤꯅꯤ ꯍꯥꯏꯅ ꯊꯕꯛ ꯏꯪꯈꯥꯡꯒ ꯑꯃꯠꯇ ꯌꯥꯎꯗ ꯃꯀꯦꯗ ꯑꯁꯨꯝ ꯁꯦꯝꯂꯒ ꯂꯩꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯆꯜ ꯑꯃꯗꯤ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯅꯨꯡꯁꯤꯗꯕ, ꯍꯩꯅꯗꯕ ꯃꯑꯣꯡ ꯃꯇꯧꯗ ꯎꯠꯂꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯃꯆꯜ ꯃꯅꯥꯎ ꯑꯅꯤꯅ ꯍꯦꯟꯅ ꯍꯩꯅꯗꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯔꯨꯕꯤꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯏꯕꯣꯇꯣꯝꯕꯅ ꯃꯆꯦ ꯂꯤꯛꯂꯥꯗ ꯏꯁꯨ ꯁꯨꯛꯊꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯆꯦ, ꯑꯇꯣꯝꯕ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯏꯁꯨꯛ ꯁꯨꯛꯊꯔꯤꯕꯗꯨꯕꯣ?" "ꯏꯆꯦ, ꯇꯥꯆꯧꯒꯤ ꯏꯇꯩꯃꯒꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ." "ꯏꯍꯦ, ꯑꯩꯗꯤ ꯀꯔꯤ ꯀꯔꯤꯒ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯒꯤꯗꯤꯅꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯄ꯭ꯋꯥꯁꯤꯗꯤ꯫ ꯏꯅꯝꯃꯁꯨ ꯂꯥꯛꯄ ꯅꯧꯔꯤꯕ ꯑꯣꯏꯕꯁꯤꯗ ꯆꯨꯅꯕ ꯉꯝꯗꯕꯒꯤ ꯑꯣꯏꯔꯤꯅꯤ꯫ ꯇꯥꯆꯧꯁꯨ ꯏꯅꯝꯃꯅ ꯍꯩꯅꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯔꯕꯅꯤ꯫ ꯅꯪꯅꯦ ꯃꯗꯨꯒꯤ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯀꯣ." ꯑꯁꯤ ꯍꯥꯏꯅ ꯃꯆꯦꯅ ꯃꯧꯄꯥꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯕꯨꯡ ꯊꯣꯝꯕꯁꯨ ꯍꯤꯡꯈꯣꯜ ꯇꯧꯔꯨꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯇꯩꯊꯣꯛꯅ ꯊꯣꯛꯂꯛꯏ꯫ "ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯅꯆꯤꯟ ꯅꯧꯄꯥꯅ ꯁꯥꯔꯤꯕꯣ?" "ꯕꯥꯕꯥ, ꯀꯩꯁꯨ ꯅꯠꯇꯦꯗ." "ꯕꯥꯕꯥ, ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯏꯇꯩꯃ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯌꯥꯝꯅ ꯍꯣꯡꯈ꯭ꯔꯦꯅ ꯍꯥꯏꯅꯔꯝꯕꯅꯤꯗ." "ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯂꯤꯕꯅꯤꯅꯦ." "ꯑꯁ ꯕꯥꯕꯥ, ꯑꯉꯥꯡꯁꯤꯅ ꯍꯥꯏꯕꯅꯤ꯫ ꯄꯥꯕꯁꯨ ꯍꯦꯛ ꯌꯥꯎꯅ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯕ꯫ ꯃꯤꯅ ꯇꯥꯔꯒꯅꯦ ꯑꯩꯈꯣꯏꯅ ꯏꯅꯝꯃꯁꯦ ꯑꯃꯨꯛ ꯄꯥꯝꯗꯕ ꯇꯥꯈꯤꯅꯤꯀꯣ." "ꯆꯨꯝꯕꯨ ꯆꯨꯝꯗꯕ꯭ꯔꯅꯤ ꯕꯥꯕꯥ? ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯍꯣꯡꯗꯕ꯭ꯔꯅꯦ?" "ꯑꯊꯣꯝꯕ, ꯅꯪꯕ ꯑꯩꯅ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯄꯟꯒꯅꯨ ꯍꯥꯏꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦꯗꯀꯣ ꯅꯪꯁꯦ." "ꯌꯥꯔꯦ, ꯅꯣꯏ ꯑꯅꯤꯃꯛ ꯌꯦꯠꯅꯔꯅꯨ, ꯃꯍꯧꯁꯥꯅꯤ ꯁꯤꯗꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯗ ꯑꯗꯨꯝ ꯂꯩꯌꯣ ꯍꯥꯏꯗꯣ ꯌꯥꯕ ꯅꯠꯇ꯭ꯔꯦꯀꯣ ꯑꯇꯣꯝꯕ꯫ ꯑꯗꯣ ꯅꯪꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ. ꯑꯩꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯅꯨꯄꯤ ꯂꯥꯛꯂꯁꯨꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯅꯤ, ꯁꯨꯡꯍꯣꯡ ꯍꯣꯡꯂꯣꯏ. ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ? ꯅꯪꯅ ꯍꯦꯟꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯄꯣꯟꯇꯦ. ꯇꯥꯕꯤꯌꯣ ꯍꯥꯏꯗꯤ ꯑꯩꯗꯤꯅꯦ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯅꯨꯄꯤꯅ ꯄꯥꯕꯅ ꯑꯁꯤꯃ ꯍꯦꯛ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯒ ꯍꯦꯛ ꯊꯣꯡꯗ꯭ꯔꯕ ꯃꯌꯥꯡꯂꯦꯟꯗꯨꯗꯅꯦ ꯍꯦꯛꯇ ꯁꯥꯟꯊꯗꯧꯔꯤꯕꯅꯤ. ꯑꯣꯏꯕ ꯑꯣꯏꯗꯕ ꯈꯪꯗꯦ, ꯏꯆꯥꯒꯤ ꯋꯥꯁꯤ ꯇꯥꯕ ꯐꯥꯎꯕꯗꯤ ꯅꯨꯡꯉꯥꯏꯔꯤ. ꯑꯁꯤ ꯍꯥꯏꯅ ꯊꯣꯡꯕꯗꯨ ꯋꯥꯔꯨꯕ ꯄꯨꯝꯕ ꯀꯥꯎꯗꯨꯅ ꯄꯦꯟꯅ ꯅꯣꯛꯆꯔꯝꯃꯤ. ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯄꯥꯕꯨꯡꯅ ꯅꯣꯛꯄ ꯎꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯞꯅ ꯃꯣꯃꯣ ꯅꯣꯛꯂꯛꯂꯝꯃꯤ. ꯃꯄꯥ ꯃꯆꯥ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯀꯥꯎꯔꯒ ꯅꯣꯛꯆꯔꯤꯕ ꯇꯟꯖꯥꯗꯨꯗ ꯑꯔꯨꯕꯤꯗꯨ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ. ꯃꯄꯥ ꯃꯆꯥ ꯃꯈꯣꯏꯅ ꯅꯣꯛꯃꯤꯟꯅꯔꯤꯕꯗꯨ ꯎꯔꯒ ꯃꯆꯤꯟ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯋꯥꯈꯜꯗ "ꯌꯦꯡꯅꯤꯡꯗꯦꯗꯀꯣ, ꯑꯩꯅꯦ ꯌꯨꯝꯁꯤꯗ ꯍꯦꯛ ꯍꯟꯖꯤꯜꯂꯛꯀꯅꯤ ꯈꯟꯕꯗ ꯑꯩꯅꯦ ꯃꯤꯍꯨꯜꯁꯤ ꯀꯥꯡꯕꯅ ꯂꯣꯏꯔꯕꯅꯤ. ꯃꯣꯏꯁꯦ ꯍꯦꯛ ꯎꯅꯤ ꯈꯟꯕꯗ ꯑꯩ ꯇꯜꯂꯦꯕ." ꯑꯁꯤ ꯈꯟꯅ ꯐꯤ ꯀꯥꯝꯂꯒ ꯆꯪꯂꯛꯂꯝꯃꯤ. ꯃꯥꯅ ꯁꯥꯎꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯅꯣꯛꯂꯝꯕ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯆꯞ ꯂꯦꯞꯅꯈꯤꯔꯝꯃꯤ. ꯑꯔꯨꯕꯤ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯎꯕꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯒꯝ ꯊꯥꯡꯗꯨꯅ ꯆꯪꯈꯤꯔꯝꯃꯤ. ꯏꯕꯣꯇꯣꯝꯕ ꯑꯔꯨꯕꯤꯒꯤ ꯃꯇꯧꯗꯨꯗ ꯌꯥꯔꯛꯇ ꯉꯪꯂꯒ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯏꯜꯂꯒ "ꯎꯔꯤꯗꯅ ꯂꯤꯟ ꯑꯃꯨꯛ ꯃꯥꯟꯕꯤꯁꯦ ꯈꯣꯛ ꯀꯥꯝꯂꯒ ꯂꯥꯛꯂꯤꯗꯣ." "ꯑꯇꯣꯝꯕ." ꯍꯩ ꯌꯥꯔꯦ, ꯅꯊꯧ ꯄꯥꯡꯅꯔꯨꯔꯣ, ꯋꯥꯆꯣꯏ ꯉꯥꯡꯅꯔꯅꯨ." ꯑꯁꯤ ꯍꯥꯏꯅ ꯊꯣꯝꯕ ꯍꯤꯡꯈꯣꯜꯗ ꯑꯃꯨꯛ ꯄꯣꯠ ꯊꯥꯅꯕ ꯍꯤꯡꯈꯣꯜ ꯇꯧꯕ ꯊꯣꯛꯈꯤꯔꯝꯃꯤ. ꯂꯤꯛꯂꯥꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯃꯄꯥꯕꯨꯡꯗ ꯇꯥꯅꯕ ꯍꯥꯏꯔꯛꯂꯝꯃꯤ. "ꯕꯥꯕꯥ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯉꯨꯒꯦ?" ꯂꯤꯛꯂꯥꯅ ꯃꯄꯥꯕꯨꯡꯗ ꯍꯪꯂꯤꯗꯨ ꯇꯥꯔꯒ ꯏꯕꯣꯇꯣꯟꯅ ꯑꯣꯏꯅ ꯅꯣꯛꯃꯤ ꯈꯨꯝꯂꯛꯂꯝꯃꯤ. "ꯏꯆꯦ, ꯑꯩꯗꯤ ꯌꯥꯏꯄꯟ ꯕꯣꯔꯥ ꯆꯥꯅꯤꯡꯉꯤ." "ꯅꯪꯉꯣꯟꯗ ꯍꯪꯕ ꯅꯠꯇꯦꯀꯣ, ꯄꯥꯕꯗ ꯍꯪꯕꯅꯤ." "ꯏꯄꯥꯒꯤꯗꯤꯅꯦ ꯑꯃ ꯍꯦꯛꯇ ꯊꯣꯡꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯅꯣꯏꯅ ꯐꯩ ꯈꯟꯕꯗꯣ ꯑꯗꯨꯝ ꯊꯣꯡꯂꯣ. ꯏꯆꯦ, ꯄꯥꯕꯅꯁꯨ ꯌꯥꯔꯤꯁꯤꯅꯤ. ꯌꯥꯏꯄꯟ ꯕꯣꯔꯥ ꯑꯝꯇ ꯍꯧꯕꯤꯌꯨꯕ." "ꯑꯣ ꯍꯣꯏ." ꯑꯁꯤ ꯍꯥꯏꯅ ꯂꯤꯛꯂꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯃꯇꯝꯗꯨ ꯂꯩꯊꯔꯛꯂ ꯐꯥꯎꯕꯗ ꯑꯔꯨꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯝꯗꯦ. ꯎꯄꯥꯏ ꯂꯩꯇ ꯂꯤꯛꯂꯥꯗꯨ ꯆꯥꯛ ꯊꯣꯡꯅ ꯂꯝꯇꯨꯁꯨ
ꯁꯤꯠꯆꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯏꯕꯣꯆꯧꯕꯁꯨ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯃꯆꯜ ꯅꯨꯄꯤꯅ ꯂꯝ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯉꯛꯅꯅ "ꯏꯕꯦꯝꯃ, ꯅꯅꯝꯃꯗꯤ?" "ꯇꯥꯆꯧ, ꯀꯥꯗ ꯂꯩꯔꯝꯅꯤ." "ꯑꯣ." ꯑꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯃꯈꯣꯏ ꯀꯥ ꯌꯧꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯅꯕ ꯃꯑꯣꯡꯗ "ꯍꯣꯏ, ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯅꯨꯄꯤ, ꯅꯪꯅ ꯇꯧꯕꯤꯕ ꯌꯥꯗ꯭ꯔꯣ?" ꯑꯔꯨꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯇꯥꯕꯗ ꯃꯆꯤꯟꯗꯨ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯋꯥꯈꯜꯗ "ꯄꯦꯜꯂꯕꯅꯤꯗ, ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯑꯩꯕꯨꯅ ꯀꯔꯤ ꯇꯧꯔꯤ ꯈꯣꯠꯂꯦ ꯍꯥꯏꯅ ꯍꯪꯕꯒꯤ ꯋꯥ ꯂꯩꯇꯦꯕ, ꯃꯆꯜ ꯃꯅꯥꯎ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯅꯤꯕ, ꯃꯁꯤꯒꯤ ꯅꯤꯡꯉꯣꯜ ꯄꯦꯠꯅ ꯆꯤꯡꯖꯪꯕꯤ ꯑꯁꯤꯗꯤ ꯍꯩꯈ꯭ꯔꯕ, ꯃꯕꯨꯡꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯐꯠꯇꯕꯤ ꯇꯥꯅꯕꯇꯅꯤ ꯃꯥꯅ ꯁꯤꯜꯂꯤꯕꯁꯤ." ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯔꯕꯁꯨ ꯃꯥꯏꯊꯣꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝꯗ ꯍꯥꯏꯐꯦꯠ ꯅꯥꯍꯦꯁꯤꯟꯅꯗꯨꯅ "ꯍꯣꯏ ꯁꯨꯅꯤꯌꯥ, ꯊꯕꯛ ꯏꯪꯈꯥꯡꯗ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯄꯨꯛꯁꯦ ꯊꯤꯟꯕꯁꯤꯗ ꯂꯦꯡꯕ ꯉꯝꯗ꯭ꯔꯕꯅꯤ." ꯏꯕꯣꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯕꯨꯛ ꯊꯤꯜꯂꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯄꯥꯈꯠꯅ ꯍꯥꯏꯐꯦꯠꯀ ꯆꯦꯟꯁꯤꯟꯗꯨꯅ "ꯀꯝꯗꯧꯔꯤꯕꯅꯣ? ꯅꯪꯕꯨ ꯃꯣꯔꯣꯛꯀ ꯆꯥꯁꯤꯜꯂꯨꯔꯕ꯭ꯔꯥ?" "ꯉꯁꯥꯏ ꯑꯉꯥꯡꯁꯤꯡꯒ ꯁꯤꯡꯖꯨ ꯈꯔ ꯆꯥꯔꯨꯕꯅꯤ, ꯑꯗꯨꯗ ꯃꯣꯔꯣꯛꯇꯣ ꯈꯔꯗꯤ ꯀꯟꯈ꯭ꯔꯕ ꯃꯥꯜꯂꯤ." "ꯅꯕꯨꯛꯇꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯃꯣꯔꯣꯛꯇꯣ ꯆꯥꯔꯨꯔꯅꯨ ꯍꯥꯏꯁꯦ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯕ. ꯁꯤꯡꯖꯨꯕꯨ ꯃꯣꯔꯣꯛ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯗ ꯍꯥꯎꯒꯦ?" "ꯑꯩꯅꯦ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯕ ꯅꯠꯇꯦ, ꯅꯪꯅꯗ ꯑꯗꯨꯝ ꯆꯨꯝꯃꯤ." "ꯆꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ, ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯆꯨꯝꯕ ꯇꯥꯕ." ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? "ꯍꯣꯅꯦ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤꯅꯦ, ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯒꯤ ꯅꯨꯄꯥꯅꯒ ꯆꯨꯝꯃꯤ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯏ, ꯑꯗꯨꯒ ꯂꯥꯜꯂꯦ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦ." ꯑꯁ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤꯕ. ꯅꯨꯄꯤ ꯅꯣꯏꯅ ꯐꯅ ꯂꯥꯜꯂꯁꯨ ꯆꯨꯝꯂꯁꯨ ꯅꯣꯏꯅ ꯆꯨꯝꯃꯦ ꯍꯥꯏꯔꯗꯤ ꯆꯨꯝꯃꯤꯁꯤꯅꯤꯅꯦ." "ꯍꯣꯏꯅꯦ, ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ." ꯑꯁ, ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯆꯧꯕꯗꯨ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯄꯥꯏꯁꯤꯜꯂꯒ ꯐꯃꯨꯡ ꯅꯥꯀꯜꯗ ꯇꯞꯅ ꯐꯝꯊꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯔꯨꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ "ꯃꯈꯣꯏꯗ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦꯕ, ꯏꯕꯦꯝꯃꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯤꯗꯣ ꯑꯃꯨꯛꯇ ꯌꯥꯎꯔꯨꯁꯣꯕ." ꯍꯣꯏ ꯍꯣꯏ ꯍꯣꯏ." ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯆꯧꯕ ꯇꯞꯅ ꯃꯈꯨꯠꯅ ꯃꯈꯨꯗ ꯊꯝꯂꯤꯕ ꯃꯈꯨꯠꯇꯨ ꯒꯤꯠ ꯅꯝꯊꯔꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯔꯨꯕꯤ ꯃꯄꯨꯔꯣꯏꯕ ꯊꯣꯛꯈ꯭ꯔꯕꯗ ꯇꯧꯁꯤꯟꯅꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ "ꯍꯥꯏ, ꯑꯁꯨꯝꯅ ꯇꯧꯁꯤꯟꯅꯔꯒ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯈꯔ ꯈꯔ ꯂꯩꯊꯣꯛꯇꯕ ꯌꯥꯗꯦ, ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯃꯄꯥ ꯃꯆꯥ ꯃꯆꯤꯜ ꯃꯅꯥꯎ ꯃꯌꯥꯝꯁꯦ ꯁꯦꯠꯇꯣꯛꯂꯒ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯈꯨꯠꯇꯣꯝꯕꯤ ꯃꯇꯣꯟꯗ ꯎꯪꯗꯕ ꯌꯥꯗꯦ." ꯑꯁꯤ ꯈꯟꯅ ꯑꯔꯨꯕꯤ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯤꯛꯂꯥꯗꯨ ꯑꯃꯁꯨ ꯅꯪꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯔꯤꯕꯗꯨ ꯎꯕꯗ ꯏꯕꯣꯆꯧꯕ ꯇꯞꯅ "ꯕꯦꯝꯃ." "ꯇꯥꯆꯧ." "ꯅꯅꯝꯃꯗꯨ ꯃꯕꯨꯛ ꯊꯤꯜꯂꯦ ꯍꯥꯏꯔꯤ, ꯑꯗꯣ ꯅꯪ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗꯣꯛꯅꯕ ꯇꯧ, ꯆꯥꯛꯈꯨꯝꯁꯤꯗꯤ ꯏꯕꯨꯡꯅ ꯑꯣꯏꯅ ꯆꯪꯕꯤꯔꯒꯦ." "ꯌꯥꯅꯤꯌꯦ ꯇꯥꯆꯧ, ꯑꯩ ꯑꯗꯨꯝ ꯌꯥꯅꯕ ꯂꯣꯏꯅ ꯇꯧꯔꯒꯦꯗ." "ꯌꯥꯔꯗꯔꯅꯦ?" "ꯌꯥꯔꯅꯤꯗ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯕꯨꯡ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯒꯤ ꯈꯣꯡ ꯈꯨꯠꯀ ꯍꯥꯝꯗꯣꯛꯇ꯭ꯔꯤ, ꯈꯣꯡ ꯈꯨꯠꯁꯤ ꯑꯝꯇ ꯍꯥꯝꯗꯣꯛꯂꯨꯈꯤꯒꯦ." "ꯍꯣꯏ ꯇꯥꯆꯧ." ꯂꯤꯛꯂꯥ ꯃꯆꯤꯟꯗ ꯍꯣꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯊꯃꯣꯏꯗꯨꯗꯗꯤ ꯃꯕꯨꯡꯗꯨ ꯍꯣꯡꯂꯦꯗꯀꯣ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯔꯨꯕꯤꯗꯨ ꯒꯣꯒꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤꯕꯗꯨꯗ ꯏꯕꯣꯆꯧꯕꯅ ꯃꯁꯥ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ "ꯍꯣꯏ ꯅꯨꯄꯤ, ꯅꯣꯡꯁꯦ ꯉꯥꯜꯂꯤꯅꯦ, ꯅꯪꯕꯨ ꯍꯧꯒꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯈꯔ ꯇꯧꯕ ꯌꯥꯕꯅꯤ. ꯑꯉꯥꯡ ꯑꯁꯤꯅ ꯂꯣꯏꯅ ꯇꯧꯔꯒ ꯅꯪꯅ ꯃꯁꯤꯗ ꯏꯔꯣꯏ ꯑꯄꯨꯝꯕꯤ ꯁꯥꯗꯅ ꯇꯨꯝꯂꯒ ꯂꯩꯔꯅꯨ. ꯁꯦ ꯍꯧꯒꯠꯂꯣꯅꯦ." "ꯑꯁ, ꯑꯩꯍꯥꯛ ꯇꯨꯝꯕꯁꯤꯗꯅꯦ ꯅꯨꯄꯥ ꯅꯪꯀꯣ, ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯀꯣꯛ ꯏꯄꯥꯝꯗꯁꯨ ꯆꯠꯈꯤꯅꯤꯀꯣ." "ꯀꯩꯅꯣ ꯃꯁꯤꯕꯨ, ꯋꯥ ꯑꯃ ꯍꯥꯏꯔꯨꯕꯒ ꯃꯄꯥꯝ ꯆꯠꯀꯦꯗ ꯍꯥꯏꯕꯁꯤꯕꯣ?" "ꯅꯨꯄꯥ, ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯑꯩꯁꯦ ꯏꯄꯥꯝ ꯆꯠꯂꯣ ꯍꯥꯏꯕ꯭ꯔꯥ, ꯆꯠꯀꯅꯣ ꯍꯥꯏꯕ꯭ꯔꯥ?" "ꯑꯩꯕꯨ ꯀꯩ ꯑꯀꯥꯏꯕ ꯍꯥꯏꯈ꯭ꯔꯒꯦ? ꯅꯪꯅ ꯅꯄꯥꯝ ꯑꯃꯨꯛ ꯄꯜꯂꯛꯂꯤꯁꯤꯕꯣ?" "ꯁꯦꯡꯅ ꯍꯥꯏꯌꯣꯕ, ꯆꯠꯍꯟꯅꯤꯡꯉꯤ ꯆꯠꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯨꯗ." "ꯆꯠꯍꯟꯅꯤꯡꯗꯦ ꯀꯩꯅꯣ?" "ꯍꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ, ꯑꯩꯗꯤꯅꯦ ꯑꯩꯅ ꯍꯦꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯏꯄꯥꯝꯗ ꯁꯠ ꯍꯦꯛꯇ ꯆꯠꯈꯤꯗꯧꯔꯤꯕꯖꯥꯠꯅꯤ." "ꯑꯩꯕꯨ ꯅꯪꯅ ꯍꯥꯏꯕꯗ ꯀꯩ ꯏꯟꯗꯕ ꯌꯥꯎꯈ꯭ꯔꯒꯦꯅꯦ?" "ꯃꯁꯛꯁꯤꯒ ꯑꯩꯅ ꯍꯥꯏꯕ ꯏꯟꯕ ꯌꯥꯝꯅ ꯄꯥꯝꯂꯗꯤꯅꯦ ꯑꯩꯉꯣꯟꯗ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯁꯨꯅ ꯑꯃꯨꯛ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ." "ꯑꯁ, ꯑꯗꯨꯃꯛꯇꯤ ꯐꯖꯃꯟꯗꯦꯗꯅ. ꯑꯉꯥꯡ ꯑꯁꯤꯅ ꯂꯣꯏꯅ ꯇꯧꯔꯒ ꯅꯪꯅ ꯇꯨꯝꯗꯅ ꯆꯥꯗꯅ ꯂꯩꯕꯗꯨ ꯃꯤꯅ ꯐꯖꯅꯁꯨ ꯍꯥꯏꯅꯕꯤꯔꯣꯏ." "ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯅ ꯍꯥꯏꯕ ꯏꯟꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ, ꯏꯟꯗ꯭ꯔꯕꯅꯤꯅ ꯑꯩ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯅꯤ." ꯑꯁꯤ ꯍꯥꯏꯅ ꯑꯔꯨꯕꯤꯗꯨ ꯍꯤꯞꯂꯝꯕꯗꯒꯤ ꯐꯠ ꯃꯐꯤ ꯍꯣꯡꯗꯧꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯏꯕꯣꯆꯧꯕꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯐꯥꯗꯨꯅ "ꯁꯥꯎꯔꯅꯣꯕ, ꯑꯩꯅꯦ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯒꯦ. ꯅꯪꯅꯦ ꯅꯄꯥꯝꯗ ꯆꯠꯅꯤ ꯍꯥꯏꯕ ꯑꯗꯨꯇꯗꯤ ꯍꯥꯏꯕꯤꯅꯨꯕ. ꯑꯩꯁꯨ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯏꯍꯪ ꯍꯪꯍꯧꯔꯅꯤꯕ."
ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥ ꯇꯥꯕ ꯍꯣꯏ ꯍꯣꯏ ꯌꯥꯔꯒꯦꯁꯦ ꯇꯨꯝꯂꯅꯣ ꯑꯩ ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯖꯔꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯑꯔꯨꯕꯤ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯒ ꯁꯥꯎꯖꯤꯟꯅꯗꯨꯅ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯒ ꯇꯨꯝꯈꯤꯔꯝꯃꯤ ꯏꯕꯣꯆꯧꯕꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯑꯔꯨꯕꯤ ꯃꯄꯨꯔꯣꯏꯕ ꯊꯣꯛꯈ꯭ꯔꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯋꯥꯈꯜꯗ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯤ ꯏꯜꯂꯤ ꯅꯨꯄꯥꯗꯒ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜꯁꯦ ꯄꯦꯟꯖꯈ꯭ꯔꯦ ꯅꯨꯄꯤ ꯑꯇꯩꯁꯨ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯕꯗ ꯏꯟꯕꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯗꯣꯏ ꯖꯥꯠꯂꯥ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯈꯔ ꯈꯤꯠ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯈꯜꯅꯗ ꯀꯔꯤꯅꯣ ꯑꯁꯤ ꯈꯟꯅ ꯑꯔꯨꯕꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯌꯥꯎꯅꯤꯡꯗꯕꯒꯤ ꯇꯨꯝꯁꯤꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯂꯤꯛꯂꯥꯁꯨ ꯃꯅꯝꯃꯒ ꯂꯧꯇꯥꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯕꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯏꯕꯣꯇꯣꯝꯕ ꯃꯆꯦꯅ ꯃꯇꯣꯝꯗ ꯄꯨꯝꯅꯃꯛ ꯍꯣꯠꯅꯕꯗꯨ ꯎꯕꯗ ꯁꯧ ꯁꯧ ꯂꯥꯎꯅ ꯏꯆꯦ ꯑꯩꯈꯣꯏ ꯏꯇꯩꯃꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯍꯧꯒꯠꯇ꯭ꯔꯤꯕ ꯃꯥꯜꯂꯤ ꯅꯪꯕꯨ ꯏꯇꯩꯃꯗ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯀꯩꯁꯨ ꯍꯥꯏꯅꯤꯡꯗꯦ ꯏꯆꯦꯅ ꯇꯣꯝꯇꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯇꯧꯕꯗꯨꯗ ꯍꯪꯕꯅꯤ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛ ꯈꯔꯁꯤꯒꯤ ꯑꯃꯨꯛ ꯏꯅꯝꯃ ꯉꯥꯏꯗꯅ ꯂꯩꯔꯒ ꯅꯨꯃꯤꯠ ꯌꯨꯡꯂꯛꯂꯕꯅꯤ ꯏꯆꯦꯅ ꯉꯝꯂꯤꯈꯩꯗꯤ ꯏꯆꯦ ꯑꯗꯨꯝ ꯍꯣꯠꯅꯒꯦꯗ ꯏꯆꯦ ꯅꯪꯅꯅꯦ ꯐꯥꯗꯣꯛꯃꯟꯕꯁꯤꯗ ꯌꯥꯏꯗꯅ ꯇꯧꯕ ꯃꯤ ꯌꯥꯎꯔꯕꯅꯤꯀꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏ 3-4ꯈꯛ ꯂꯩꯕ ꯑꯁꯤꯗꯕꯨ ꯀꯩꯒꯤ ꯑꯃꯅ ꯑꯃ ꯉꯥꯏꯅ ꯂꯩꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯪꯅꯦ ꯁꯨꯃꯥꯡꯁꯤ ꯑꯝꯇ ꯊꯨꯡꯅ ꯁꯤꯜꯂꯛꯎꯁꯦ ꯏꯕꯣꯇꯣꯝꯕ ꯃꯆꯦꯅ ꯍꯥꯏꯔꯤꯗꯨ ꯃꯥꯅ ꯍꯦꯛ ꯇꯧꯗꯕꯗ ꯃꯆꯦꯅ ꯑꯗꯨꯃꯛ ꯇꯧꯔꯅꯤ ꯈꯪꯕꯅ ꯃꯥꯅ ꯇꯜꯂꯁꯨ ꯇꯟꯅ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯁꯣꯝꯗꯅ ꯏꯃꯨꯡꯗꯅ ꯑꯔꯨꯕꯤꯗꯨ ꯐꯃꯨꯡꯗ ꯍꯤꯞꯅ ꯃꯆꯤꯟ ꯃꯧꯄꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯆꯤꯟꯗ ꯁꯥꯎꯔꯤ ꯃꯁꯤꯒꯤꯅꯦ ꯍꯩꯀ꯭ꯔꯨ ꯃꯔꯨꯃꯛꯇ ꯆꯥꯎꯕ ꯑꯉꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯑꯌꯥꯕ ꯑꯣꯟꯊꯣꯛꯅ ꯁꯥꯗꯧꯔꯤꯗ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯍꯦꯛ ꯌꯥꯎꯗꯕꯒ ꯃꯁꯤꯗ ꯃꯥꯅ ꯏꯀꯨꯕꯣꯛ ꯆꯥꯗꯅ ꯍꯦꯛ ꯄꯥꯟꯅꯅꯤꯕ ꯑꯁꯤ ꯍꯥꯏꯅ ꯑꯔꯨꯕꯤꯗꯨ ꯃꯕꯨꯛꯅꯤꯡꯗ ꯏꯕꯣꯇꯣꯝꯕꯁꯤ ꯄꯥꯛꯅ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏꯗꯧꯔꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯂꯤꯛꯂꯥꯁꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯗ ꯆꯥꯛꯈꯨꯝ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨ ꯎꯕꯗ ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ ꯆꯥꯛꯈꯨꯝ ꯏꯁꯤꯡꯗꯤ ꯉꯔꯥꯡ ꯂꯣꯏꯅ ꯇꯦꯡꯅ ꯁꯤꯖꯤꯟꯅꯈ꯭ꯔꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯅ ꯂꯤꯛꯂꯥ ꯏꯁꯤꯡ ꯄꯨꯟꯗꯨꯇ ꯄꯥꯏꯈꯠꯂꯒ ꯏꯁꯤꯡ ꯁꯣꯛꯄꯅꯦ ꯍꯥꯏꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯣꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯧ ꯅꯍꯥ ꯑꯃꯁꯨ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯅ ꯃꯥ ꯎꯕꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯕꯁꯟꯇꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯤꯛꯂꯥ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯣꯏ ꯅꯝꯃ ꯏꯅꯝꯃꯁꯨ ꯐꯤ ꯁꯨꯔꯝꯂꯤꯔꯣ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯁꯟ ꯏꯔꯣꯏ ꯃꯌꯥꯝꯗꯨꯒꯤꯅꯦ ꯃꯀꯦ ꯀꯥꯕ ꯐꯤꯁꯤꯡꯁꯤ ꯄꯨꯂꯞ ꯈꯣꯝꯂꯒ ꯍꯦꯛꯇ ꯁꯨꯊꯔꯤꯕꯅꯤ ꯕꯦꯝꯃ ꯅꯪꯅꯗꯤ ꯅꯅꯝꯃꯗꯨ ꯋꯥꯈꯤꯅꯤ ꯈꯟꯅ ꯁꯤꯗ ꯏꯁꯤꯡ ꯁꯣꯛꯄꯒ ꯂꯥꯛꯂꯤ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃꯗꯤꯅꯦ ꯃꯁꯤꯗ ꯆꯥꯕ ꯐꯥꯎꯕ ꯏꯟꯗꯦꯗ ꯈꯥꯛꯂꯤꯗ ꯏꯕꯦꯝꯃ ꯏꯅꯝꯃꯁꯤꯗꯤ ꯏꯆꯦ ꯃꯦꯝꯇꯣꯟꯗꯨꯕꯨ ꯊꯥꯏꯅꯗꯤ ꯊꯕꯛ ꯌꯥꯝꯅ ꯐꯈꯤꯕꯗꯥꯏꯅꯦ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯅ ꯍꯦꯛ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯒꯤ ꯃꯥꯗꯤꯅꯦ ꯄꯨꯔꯥ ꯂꯥꯏ ꯃꯆꯥꯁꯤ ꯃꯉꯥꯏ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯌꯥꯎꯕꯤꯕ ꯅꯠꯇꯦ ꯅꯣꯡ ꯐꯥꯗꯣꯛ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯨꯕꯁꯤꯗꯤ ꯏꯁꯧꯅ ꯑꯃꯨꯛ ꯇꯣꯏꯕ ꯐꯨꯛꯇꯅ ꯄꯨꯕ ꯖꯥꯠꯅꯤ ꯑꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯣꯏꯒꯤ ꯏꯅꯝꯃꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯁꯨꯕꯁꯨ ꯎꯗꯦ ꯃꯌꯥꯝ ꯇꯤꯟꯅꯕꯁꯨ ꯌꯥꯎꯗꯦ ꯃꯥꯕꯨ ꯌꯨꯝꯗ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯃꯤ ꯂꯤꯛꯂꯥ ꯃꯤꯅ ꯃꯅꯝꯃꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯃꯥ ꯏꯀꯥꯏꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯅꯝꯃ ꯀꯧꯕꯅꯤꯅ ꯐꯅ ꯐꯠꯇ꯭ꯔꯁꯨ ꯀꯟꯈꯠꯄ ꯑꯣꯏꯅ ꯏꯅꯝꯃ ꯑꯩꯈꯣꯏ ꯏꯅꯝꯃꯗꯤ ꯃꯁꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯑꯩꯅ ꯏꯅꯝꯃ ꯉꯥꯏꯗꯅ ꯑꯉꯝꯕ ꯃꯈꯩ ꯇꯧꯔꯒꯦꯅ ꯇꯧꯕꯅꯤꯗ ꯏꯅꯝꯃꯕꯨꯗꯤ ꯃꯥ ꯇꯧꯒꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯅ ꯃꯥꯅ ꯇꯧꯕꯁꯦ ꯌꯦꯡꯕ ꯋꯥꯏ ꯍꯥꯏꯗꯅ ꯑꯩꯅ ꯂꯣꯏꯅ ꯇꯧꯕꯅꯤ ꯑꯗꯣ ꯃꯤ ꯇꯤꯟꯅꯕꯗꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯄꯥꯝꯗꯒꯤ ꯀꯌꯥ ꯍꯩꯅꯔꯛꯇꯕ ꯃꯥꯜꯂꯤ ꯑꯗꯨꯅꯅꯤ ꯏꯅꯝꯃ ꯍꯣꯏꯅꯁꯨ ꯁꯥꯎꯔꯅꯨ ꯁꯥꯎꯕꯗꯤ ꯁꯥꯎꯗꯦꯗ ꯑꯗꯨ ꯃꯌꯥꯝ ꯇꯤꯟꯅꯕ ꯈꯔ ꯌꯥꯎꯔꯗꯤ ꯐꯩꯗꯅ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤꯗ ꯍꯣꯏ ꯏꯅꯝꯃ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯍꯜꯂꯝꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯂꯤꯛꯂꯥ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯔꯗꯤ ꯆꯥꯛ ꯑꯃꯨꯛ ꯊꯦꯡꯕ ꯇꯥꯔꯦ ꯈꯟꯅ ꯍꯥꯊꯨ ꯆꯠꯈꯤꯔꯝꯃꯤ ꯃꯅꯝꯃ ꯏꯕꯦꯝꯃꯗꯨ ꯃꯤꯗꯥ ꯑꯃꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯃꯗꯨꯗꯩꯗꯨꯗ ꯆꯥꯛ ꯑꯃꯨꯛ ꯊꯦꯡꯉꯤ ꯀꯥꯏꯅ ꯏꯔꯥꯡ ꯇꯧꯔꯛꯇꯣꯔꯤꯕꯅꯤ ꯂꯤꯛꯂꯥ ꯃꯅꯝꯃ ꯂꯥꯛꯂꯒ ꯀꯦꯅ ꯃꯧꯅ ꯂꯩꯖꯅꯤ ꯈꯜꯂꯨꯕꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯍꯥꯞꯀꯠꯇꯨꯅ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯩꯇꯥꯅ ꯂꯩꯕ ꯐꯪꯖꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯅꯣꯡꯃꯇ ꯋꯥꯏ ꯀꯧꯕꯗꯤ ꯍꯥꯏꯔꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯑꯔꯨꯕꯤꯗꯨ ꯏꯊꯥ ꯊꯥꯖꯗꯅ ꯃꯀꯣꯛꯇ ꯈꯝꯁꯥ ꯃꯇꯦꯛ ꯑꯃ ꯈꯣꯝꯗꯨꯅ ꯁꯥꯔꯕ ꯅꯨꯡꯁꯥꯗꯨ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯉꯥꯛꯂꯒ ꯅꯨꯡꯁꯥꯅꯤ ꯇꯧꯔꯤꯁꯤꯁꯨꯅꯦ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯅ ꯃꯄꯥꯜ ꯊꯣꯛꯂꯛꯄꯁꯦ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯁꯤꯅ ꯀꯥꯊꯦꯛꯄ ꯇꯥꯔꯦ ꯑꯔꯨꯕꯤ ꯉꯥꯡꯗꯅ ꯃꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕ ꯇꯟꯕꯒꯤ ꯈꯨꯜ ꯑꯗꯨꯗ
ꯏꯅꯥꯛꯇꯤ ꯈꯨꯟꯗꯅ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯝꯅ ꯁꯥꯖꯕꯤ ꯂꯥꯏꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯑꯔꯨꯕꯤ ꯍꯥꯏꯗꯨꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯕꯅ ꯍꯟꯊꯕ ꯃꯤꯒ ꯂꯣꯏꯅꯕ ꯀꯌꯥ ꯄꯥꯝꯗꯕꯅ ꯈꯨꯜ ꯑꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯀꯅꯥ ꯂꯩ ꯈꯜꯂꯒ ꯂꯥꯛꯂꯤꯕꯅꯤ ꯃꯥꯒꯤꯗꯨ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯏꯆꯦ! ꯍꯣꯏ ꯏꯆꯦ! ꯆꯦ ꯂꯥꯏꯕꯤ!" ꯂꯥꯏꯕꯤꯁꯨ ꯑꯔꯨꯕꯤꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯗ ꯑꯔꯨꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯁꯤꯟꯅꯗꯨꯅ "ꯑꯔꯨꯕꯤꯌꯥ, ꯅꯪ ꯑꯣꯏꯔꯦ? ꯀꯩꯒꯤꯅꯣ ꯁꯨꯃꯥꯡꯗ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩꯗꯨꯕꯨ? ꯂꯥꯛꯑꯣ, ꯀꯥꯈꯠꯂꯣ, ꯃꯥꯡꯒꯣꯜꯗ ꯐꯝꯁꯤ ꯂꯥꯛꯑꯣ." "ꯍꯣꯏ ꯏꯆꯦ, ꯑꯩꯁꯨꯅꯦ ꯌꯨꯝꯗ ꯏꯇꯣꯝꯇ ꯁꯨꯝ ꯂꯩꯕꯗꯣ ꯇꯜꯂꯛꯇꯅ ꯏꯆꯦ ꯍꯣꯏꯗ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯩꯁꯨꯅꯦ ꯏꯇꯣꯝꯇ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯅꯪ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯐꯔꯦ꯫ ꯁꯤꯗ ꯐꯝꯃꯨꯁꯦ." "ꯍꯣꯏ ꯏꯆꯦ." ꯑꯁꯤ ꯍꯥꯏꯅ ꯑꯔꯨꯕꯤ ꯐꯥꯅꯗꯨ ꯆꯤꯡꯁꯤꯟꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯂꯥꯏꯕꯤ ꯍꯥꯏꯕꯤꯗꯨ ꯃꯃꯤꯡꯇ ꯂꯥꯏꯕꯤ ꯀꯧꯕ ꯅꯠꯇꯅ ꯌꯥꯝꯅꯁꯨ ꯂꯥꯏꯗꯕꯅꯤ꯫ ꯃꯥꯅ ꯍꯨ ꯀꯥꯝꯈꯤꯕ ꯏꯃꯨꯡꯁꯤ ꯍꯦꯛꯇ ꯈꯠꯅ ꯆꯩꯅ ꯇꯧꯗꯅ ꯇꯣꯛꯇꯕꯅꯤ꯫ ꯇꯁꯦꯡꯅ ꯃꯥꯗꯤ ꯑꯔꯨꯕꯤꯅ ꯁꯅꯥ ꯂꯨꯄꯥ ꯁꯤꯔꯒ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯀꯂꯛꯄꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯇꯧꯁꯤꯟꯅꯗꯨꯅ "ꯑꯔꯨꯕꯤꯌꯥ, ꯏꯆꯦꯕꯨ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇꯗꯤ ꯍꯥꯏꯒꯦ ꯈꯟꯕꯅꯤ." "ꯏꯆꯦ, ꯀꯩ ꯋꯥꯅꯣ? ꯑꯗꯨ ꯀꯣꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯍꯥꯏꯅꯤꯡꯕꯗꯣ ꯀꯣꯛ ꯍꯥꯏꯔꯒ ꯌꯥꯕꯗꯨꯕꯨ." "ꯑꯇꯩ ꯅꯠꯇꯦꯗ, ꯅꯣꯏꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕ ꯏꯕꯣꯇꯣꯝꯕꯗꯣ ꯃꯇꯧ ꯃꯥꯟꯗꯕꯒꯤ ꯋꯥꯅꯤ꯫ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯁꯥꯡꯕꯅꯤꯀꯣ." "ꯀꯩꯅꯣ ꯍꯥꯏꯗꯨꯕ ꯏꯆꯦ? ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯣ?" "ꯍꯩ, ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯈꯩꯗꯗꯤ ꯍꯥꯏꯔꯨꯅꯨ꯫ ꯑꯩꯅ ꯑꯁꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯄꯥꯎꯊꯣꯛꯏ ꯍꯥꯏꯅ ꯈꯟꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯅ ꯍꯦꯛ ꯆꯪꯈꯤꯕ ꯏꯃꯨꯡ ꯑꯗꯨꯗꯤꯅꯦ ꯀꯔꯤꯅꯣ ꯑꯃꯗꯤ ꯃꯥꯡꯗꯅ ꯇꯣꯛꯇꯦ ꯍꯥꯏꯅꯔꯤꯕꯅꯤꯀꯣ." "ꯑꯁ, ꯑꯣꯟꯊꯣꯛꯅ ꯀꯤꯔꯦꯗ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯗꯣ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯈꯜꯂꯦꯕ ꯑꯩꯁꯨ." ꯑꯁꯤ ꯍꯥꯏꯅ ꯑꯔꯨꯕꯤꯅ ꯏꯄꯥ ꯄꯥꯈꯠꯄ ꯃꯇꯧꯗꯨ ꯎꯔꯒ ꯂꯥꯏꯕꯤ ꯃꯄꯨꯛꯅꯤꯡꯗ ꯑꯈꯥꯕ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯍꯟꯗ ꯍꯦꯟꯅ ꯂꯨꯆꯤꯟꯕ ꯈꯣꯟꯖꯦꯜꯗ "ꯏꯕꯦꯝꯃ, ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯅꯉꯛꯇ ꯅꯅꯥꯗ ꯁꯤꯔꯤꯕ ꯆꯥꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨꯒꯤ ꯈꯟꯕꯗ ꯑꯩꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯏꯕꯦꯝꯃ꯫ ꯀꯅꯥꯅ ꯈꯪꯕ, ꯃꯤ ꯂꯩꯇꯕ ꯇꯟꯖꯥꯗꯒ ꯅꯈꯧꯏꯗꯣ ꯀꯣꯛ ꯃꯦꯠꯈꯥꯏꯔꯝꯂꯒ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯂꯧꯈ꯭ꯔꯗꯤ ꯍꯥꯏꯅ ꯈꯟꯕꯗ ꯑꯁ, ꯏꯆꯦꯁꯤꯃ ꯑꯀꯤ-ꯑꯀꯤꯕ ꯋꯥ ꯉꯥꯛꯇ꯫ ꯏꯕꯦꯝꯃ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯅꯪꯕꯣ꯫ ꯅꯪꯕꯨ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕꯅꯤꯅꯦ." "ꯍꯣꯏ ꯏꯆꯦ, ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯈꯪꯂꯨꯗ꯭ꯔꯤ꯫ ꯏꯆꯦꯅ ꯇꯥꯛꯄꯤꯔꯛꯄꯁꯦ ꯌꯥꯝꯅ ꯐꯔꯦ." ꯑꯗꯣ ꯂꯥꯏꯕꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯞ ꯑꯃꯨꯛ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯑꯔꯨꯕꯤ ꯆꯤꯡꯅꯅ "ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯑꯃꯨꯛ ꯇꯧꯔꯒ ꯂꯩꯔꯤꯗꯨꯕꯣ?" "ꯑꯇꯩ ꯅꯠꯇꯦꯗ, ꯑꯩꯒꯤ ꯂꯤꯛꯐꯥꯡꯗꯣ ꯑꯁꯣꯝꯗ ꯏꯄꯥꯝꯗ ꯄꯤꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯤꯈ꯭ꯔꯕ꯫ ꯑꯗꯣ ꯍꯣꯔꯦꯟꯁꯤ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯇꯧꯕ, ꯑꯗ ꯂꯤꯛ ꯁꯤꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯕ꯫ ꯑꯗꯨꯒꯤ ꯅꯪꯒꯤ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯦꯒꯤꯕꯨ ꯅꯅꯥꯎ ꯑꯩꯒꯤꯁꯦ ꯀꯣꯛ ꯁꯤꯌꯨꯁꯦ." ꯑꯁꯤ ꯍꯥꯏꯅ ꯑꯔꯨꯕꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯂꯧꯊꯣꯛꯂꯒ ꯂꯥꯏꯕꯤꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯂꯥꯏꯕꯤ ꯑꯔꯨꯕꯤꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯎꯕꯗ ꯊꯃꯣꯏꯗꯗꯤ ꯃꯥꯒꯤ ꯑꯣꯏꯔꯅꯤ ꯈꯟꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯀꯌꯥ ꯄꯥꯝꯗꯕ ꯁꯥꯅ "ꯑꯁ, ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯅꯆꯜ ꯍꯣꯏꯅ ꯂꯤꯛꯇꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯂꯝꯂꯦ ꯍꯥꯏꯅ ꯁꯥꯎꯔꯣꯏꯗ꯭ꯔꯣ?" "ꯑꯁ, ꯃꯣꯏꯅ ꯁꯥꯎꯕꯒ ꯃꯇꯤꯛ ꯅꯠꯇꯦꯗ꯫ ꯑꯩꯗꯤꯅꯦ ꯑꯇꯣꯝꯕꯗꯣ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯉꯤ ꯇꯥꯕꯗ ꯅꯥꯒꯤ ꯁꯅꯥꯁꯤ ꯐꯥꯎꯕ ꯁꯤꯕ ꯀꯤꯔꯕꯅꯤ꯫ ꯑꯁꯤꯒꯤ ꯏꯆꯦꯅ ꯃꯇꯝ ꯈꯔ ꯊꯝꯖꯤꯟꯕꯤꯔꯣ." ꯑꯁꯤ ꯍꯥꯏꯅ ꯏꯄꯪ ꯄꯪꯂꯤꯈꯩ ꯑꯔꯨꯕꯤꯗꯤ ꯃꯅꯥꯒꯤ ꯁꯅꯥ ꯑꯗꯨꯁꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯥꯏꯕꯤꯗꯨ ꯊꯃꯣꯏꯗꯗꯤ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯔꯦ ꯈꯟꯅ ꯍꯔꯥꯎꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯨꯃꯛ ꯌꯥꯅꯤꯡꯗꯕ ꯈꯣꯟꯖꯦꯜꯗ "ꯏꯍꯦ, ꯃꯗꯨꯃꯒ ꯑꯃꯨꯛ ꯊꯝꯂꯝꯂꯕꯗꯤ ꯅꯪꯒꯤ ꯅꯨꯄꯥꯅ ꯍꯪꯂꯛꯂꯒ ꯅꯪꯗꯤ ꯀꯔꯤ ꯈꯨꯝꯅꯤ?" "ꯏꯆꯦ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ꯫ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤꯅꯦ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯖꯥꯠꯅꯤꯗ꯫ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏꯅ ꯍꯦꯛ ꯏꯟꯕ ꯖꯥꯠꯅꯤ." "ꯑꯁꯦꯡꯕꯔꯅꯦ? ꯑꯁ, ꯅꯨꯄꯥ ꯃꯈꯣꯏꯅꯒ ꯑꯗꯨꯝꯅ ꯍꯦꯛ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯈꯩ ꯏꯌꯥꯗ ꯌꯥꯕꯗꯣ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯗꯣ ꯑꯣꯏꯕꯅꯤꯗ꯫ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯏꯆꯦ, ꯑꯩꯈꯣꯏ ꯅꯨꯄꯥꯗꯤꯅꯦ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ꯫ ꯑꯩꯅ ꯌꯥꯏꯕꯨ ꯍꯥꯏꯈ꯭ꯔꯗꯤꯅꯦ ꯃꯥ ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯔꯔꯣꯏ." ꯑꯁꯤ ꯍꯥꯏꯅ ꯑꯔꯨꯕꯤꯗꯤ ꯂꯥꯏꯕꯤꯗꯨ ꯀꯅꯥ ꯅꯠꯇꯦ ꯈꯟꯅ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯃꯥꯅ ꯀꯨꯁꯤ ꯇꯧꯗꯨꯅ ꯄꯥꯜꯂꯤꯕ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯥꯅ ꯏꯟꯁꯤꯜꯂꯒ ꯃꯅꯤꯡ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨꯅꯁꯨ ꯀꯩꯁꯨ ꯍꯥꯏꯗꯕꯗꯨ ꯂꯣꯏꯅ ꯍꯦꯛ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯥꯏꯕꯤꯗꯤ ꯋꯥꯈꯜꯗ ꯍꯥꯏꯗꯣꯛꯇꯅ "ꯏꯁ, ꯑꯩꯗꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯆꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯌꯥꯝꯅ ꯉꯝꯂꯝꯂꯤꯕ ꯖꯥꯠꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯤ ꯑꯩꯉꯣꯟꯗꯒꯗꯤ ꯍꯦꯟꯖꯤꯟꯕ ꯃꯇꯤꯛ ꯅꯠꯇꯦ꯫ ꯀꯥꯟꯅꯗꯦ, ꯇꯧꯁꯤꯟꯅꯔꯒ ꯁꯅꯥ ꯂꯨꯄꯥ ꯂꯧꯊꯣꯛꯄ ꯌꯥꯕ ꯃꯈꯩ ꯂꯧꯊꯣꯛꯂꯒ ꯂꯣꯏꯔꯦꯗ." ꯑꯁꯤ ꯈꯟꯅ ꯂꯥꯏꯕꯤꯗꯨ ꯅꯣꯛꯁꯤꯟꯅꯔꯒ ꯑꯔꯨꯕꯤꯒꯤ ꯋꯥꯔꯤꯗꯨꯗ ꯊꯥꯖ ꯐꯥꯠꯇꯕ ꯁꯥꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯒ "ꯅꯪꯒꯤ ꯅꯨꯄꯥꯗꯨꯕꯨ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕ꯭ꯔꯅꯦ? ꯑꯩꯈꯣꯏꯒꯤꯅꯦꯃꯤ ꯏꯆꯦ ꯅꯪꯕꯣ,
ꯑꯩꯈꯣꯏ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯍꯦꯛ ꯌꯥꯕ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥꯗꯤꯅꯦ ꯃꯥꯂꯦꯝꯗꯕꯨ ꯐꯪꯕꯨ ꯐꯪꯂꯔꯣꯏꯗ ꯑꯇꯥꯡꯕꯅꯤꯗ ꯏꯆꯦ ꯐꯕꯨ ꯐꯩꯅꯦ ꯅꯪꯅ ꯍꯥꯏꯕꯗ ꯏꯜꯂꯤꯗꯣ ꯂꯥꯏꯕꯤ ꯃꯆꯤꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯋꯥꯈꯜꯗꯗꯤ ꯑꯔꯨꯕꯤꯗ ꯅꯣꯛꯄꯨ ꯅꯣꯛꯅꯔꯝꯃꯤ ꯉꯥꯡꯖ ꯁꯥꯔꯤꯁꯦ ꯇꯥꯅꯤꯡꯗꯕꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯥꯅ ꯉꯝꯃꯦ ꯍꯥꯏꯔꯒ ꯐꯖꯕ ꯋꯥꯗꯧꯅ ꯇꯝꯂꯤ ꯍꯥꯏꯌꯣ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯕꯅ ꯑꯁꯤ ꯈꯟꯅ ꯂꯥꯏꯕꯤ ꯃꯕꯨꯛꯅꯤꯡꯗ ꯅꯣꯛꯅꯔꯁꯨ ꯃꯆꯤꯟꯗꯗꯤ ꯑꯐ ꯁꯥꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯕ ꯂꯣꯏꯔꯒ ꯑꯔꯨꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯟꯈꯤꯔꯝꯃꯤ ꯂꯥꯏꯕꯤ ꯑꯔꯨꯕꯤ ꯍꯦꯛ ꯍꯟꯈꯤꯕꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯈꯟꯅꯗꯤ ꯃꯁꯤꯒꯤ ꯑꯔꯨꯕꯤ ꯍꯥꯏꯕꯤ ꯂꯨꯗꯤ ꯂꯨꯗꯅ ꯌꯥꯝꯅ ꯂꯨꯕ ꯁꯥꯔꯤꯕ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤ ꯈꯨꯜ ꯂꯩꯀꯥꯏꯗ ꯇꯝꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯑꯔꯨꯕꯤꯅ ꯍꯟꯖꯤꯜꯂꯛꯄꯗ ꯂꯤꯛꯂꯥꯒ ꯏꯕꯣꯇꯣꯝꯕꯒ ꯍꯩ ꯃꯦꯠꯂꯒ ꯆꯥꯔꯤꯕꯗꯨ ꯎꯔꯒ ꯃꯆꯤꯟꯗꯨ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠꯁꯤ ꯅꯥꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯔꯨꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯔꯨꯕꯤꯒꯤ ꯃꯇꯧꯗꯨꯗ ꯏꯕꯣꯇꯣꯝꯕ ꯃꯆꯦꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯇꯨꯅ ꯏꯆꯦ ꯑꯩꯈꯣꯏꯗ ꯏꯃꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤꯅꯦ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦꯀꯣ ꯑꯇꯣꯝꯕ ꯅꯪꯁꯤꯅ ꯃꯔꯣꯜ ꯑꯃ ꯋꯥ ꯆꯥꯎꯊꯣꯛꯅꯕ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯦꯗ ꯏꯅꯝꯃꯅ ꯇꯥꯔꯒ ꯑꯃꯨꯛ ꯈꯠꯅ ꯆꯩꯅ ꯇꯧꯒꯗꯕ ꯋꯥ ꯍꯥꯏꯅꯨꯀꯣ ꯈꯠꯅ ꯆꯩꯅ ꯇꯧꯔꯒ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯀꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯗꯦꯀꯣ ꯍꯥꯏꯅ ꯑꯁꯨꯝ ꯈꯥ ꯆꯤꯛꯂꯒ ꯈꯪꯂꯕꯗꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯕꯅꯤ ꯌꯥꯔꯤꯁꯤ ꯇꯣꯛꯑꯣ ꯌꯥꯅ ꯌꯥꯅꯕ ꯂꯣꯏꯅꯔꯒ ꯂꯣꯏꯔꯤ ꯑꯁꯤ ꯍꯥꯏꯅ ꯂꯤꯛꯂꯥꯅ ꯃꯧꯄꯥ ꯅꯨꯄꯥ ꯑꯗꯨꯕꯨ ꯁꯥꯎꯗꯅꯕ ꯍꯥꯏꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯌꯧꯔꯛꯂꯕꯗ ꯂꯤꯛꯂꯥꯗꯤ ꯍꯥꯟꯅꯒꯨꯝꯅ ꯏꯃꯨꯡ ꯃꯅꯨꯡ ꯇꯥꯁꯤꯟ ꯁꯦꯡꯖꯤꯟ ꯇꯧꯔꯝꯃꯤ ꯑꯔꯨꯕꯤꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯌꯥꯎꯗ ꯑꯗꯨꯃꯛ ꯀꯥꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯂꯩꯕꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯏꯕꯣꯆꯧꯕꯁꯨ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯛ ꯃꯅꯥ ꯄꯨꯝꯍꯥꯡ ꯍꯥꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯅꯨꯄꯤ ꯅꯪꯒꯤ ꯉꯛꯀꯤ ꯁꯅꯥ ꯅꯥꯒꯤ ꯁꯅꯥ ꯃꯌꯥꯝꯗꯨꯅ ꯀꯥꯏꯗ ꯂꯩꯈ꯭ꯔꯕ ꯍꯣꯅꯦ ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯟꯕ ꯁꯔꯨꯛ ꯊꯩꯗꯣꯛꯂꯒ ꯊꯝꯈ꯭ꯔꯦ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯅ ꯑꯣꯅꯦ ꯄꯪꯈꯪꯗ ꯍꯪꯂꯅꯨ ꯌꯥꯔꯦ ꯑꯩꯅ ꯈꯪꯅ ꯃꯐꯝ ꯈꯪꯅ ꯊꯝꯈ꯭ꯔꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯆꯧꯕ ꯀꯩꯁꯨ ꯈꯟꯗ ꯊꯣꯏꯅ ꯍꯪꯖꯤꯟꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯅꯕ ꯑꯗꯨꯃꯛ ꯇꯧꯖꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯂꯥꯏꯕꯤꯅ ꯈꯨꯜ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯇꯨꯅ ꯑꯔꯨꯕꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯇꯝꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯊꯪꯒꯤ ꯍꯦꯛ ꯅꯨꯃꯤꯠꯇꯒꯤꯗꯤ ꯈꯨꯜ ꯂꯩꯀꯥꯏꯗ ꯃꯥꯒꯤ ꯃꯔꯝꯗ ꯃꯄꯨꯔꯣꯏꯕꯕꯨ ꯉꯝꯅ ꯆꯠꯄꯤ ꯇꯧꯉꯝꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕ ꯍꯧꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯑꯔꯨꯕꯤꯅ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯈꯔ ꯂꯩꯕꯅꯤ ꯍꯥꯏꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯑꯍꯜ ꯑꯃꯅ ꯃꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯇꯝꯄꯥꯛꯂꯩꯅ ꯍꯥꯏ ꯕꯦꯝꯃꯥ ꯅꯪꯕꯨ ꯇꯥꯗ ꯊꯣꯝꯕꯒꯤ ꯃꯧꯗꯨ ꯅꯠꯇ꯭ꯔꯅꯦ ꯍꯣꯏꯅꯦ ꯀꯩ ꯂꯩꯔꯒꯦ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯄꯥꯎ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯇꯥꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦꯍꯦ ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯏꯅꯦ ꯍꯥꯏꯕꯗꯗꯤ ꯐꯖꯗꯕ ꯍꯥꯏꯗꯣꯛꯑꯦ ꯑꯗꯨꯕꯨꯅꯦ ꯏꯅꯦꯅ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯇꯝꯄꯥꯛꯂꯩ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯃꯥꯅ ꯑꯊꯥꯕ ꯈꯔꯗꯨ ꯇꯝꯂꯛꯇꯨꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯅꯋꯥꯅ ꯄꯨꯔꯣꯏꯕꯕꯨꯅꯦ ꯃꯤꯠꯅ ꯍꯦꯛ ꯎꯕ ꯂꯥꯏꯅꯤ ꯈꯟꯅ ꯆꯠꯀꯗꯕꯅꯤꯀꯣ ꯑꯔꯨꯕꯤ ꯇꯝꯄꯥꯛꯂꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯄꯨꯝꯕꯗꯨ ꯃꯥꯅ ꯂꯥꯏꯕꯤꯗ ꯇꯝꯂꯨꯕ ꯑꯗꯨꯅꯅꯤ ꯍꯥꯏꯅꯗꯤ ꯈꯜꯂꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯆꯜꯅꯨꯄꯤꯒ ꯃꯅꯥꯎꯅꯨꯄꯥꯒꯅ ꯈꯨꯜ ꯂꯩꯀꯥꯏꯗ ꯇꯝꯊꯣꯛꯄ ꯑꯣꯏꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯋꯥꯈꯜꯗ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯗꯨꯒꯤ ꯄꯤꯛꯅ ꯆꯪꯖꯤꯟꯕꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅꯒ ꯃꯌꯥꯝꯅ ꯇꯝꯊꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤꯕ ꯈꯪꯅꯤꯕ ꯃꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯗꯣ ꯈꯪꯍꯟꯕ ꯇꯥꯔꯤꯗꯅ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯇꯝꯄꯥꯛꯂꯩꯒꯤ ꯃꯃꯥꯡꯗꯗꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯅꯦ ꯃꯤꯅ ꯀꯅꯥ ꯀꯔꯤ ꯄꯪꯉꯥꯏ ꯍꯥꯏꯅꯕ ꯑꯣꯏꯔꯤꯅꯤꯗ ꯑꯩꯗꯤ ꯑꯩꯒꯤ ꯄꯨꯔꯣꯏꯕꯕꯨ ꯃꯤꯠꯅ ꯎꯕ ꯂꯥꯏꯃꯛꯅꯤ ꯈꯟꯅ ꯂꯥꯠꯆꯔꯤꯕꯅꯤ ꯑꯗꯨꯅꯤ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ ꯏꯃꯧꯅ ꯀꯩꯁꯨ ꯑꯗꯨꯒꯨꯝꯕ ꯇꯧꯔꯝꯂꯣꯏ ꯍꯥꯏꯗꯅ ꯏꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯧꯖꯈ꯭ꯔꯒꯦ ꯍꯣꯏ ꯅꯣꯏꯅꯦ ꯅꯤꯡꯊꯤꯖꯅ ꯂꯣꯏꯅꯧꯀꯣ ꯇꯥꯍꯩꯗꯕ ꯄꯥꯎꯒ ꯇꯥꯍꯜꯂꯛꯀꯅꯨꯀꯣ ꯍꯣꯏꯅꯦ ꯑꯁꯤ ꯍꯥꯏꯅ ꯑꯔꯨꯕꯤꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯥꯏꯊꯣꯡꯗꯨ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯂꯒ ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡ ꯑꯅꯤꯅꯣꯕ ꯈꯪꯅꯤꯕ ꯉꯁꯤꯗꯤ ꯑꯔꯨꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯕ ꯇꯥꯔꯤꯗꯅ ꯑꯔꯨꯕꯤ ꯃꯆꯤꯟꯗ ꯁꯥꯎꯅ ꯁꯣꯟꯗꯨꯅ ꯀꯩꯊꯦꯜꯒ ꯑꯃꯠꯇ ꯆꯠꯇꯈꯩ ꯐꯤ ꯀꯥꯝꯂꯒ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯟꯖꯤꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯅꯣꯛꯇꯅ ꯃꯆꯦꯅ ꯃꯩꯔꯥ ꯀꯠꯄꯒꯤ ꯆꯩ ꯏꯛꯂꯤꯕ ꯑꯗꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯆꯩꯁꯤꯡꯗꯨ ꯆꯩꯈꯥꯏ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯒ ꯂꯤꯛꯂꯥ ꯁꯥꯎꯅ ꯑꯇꯣꯝꯕ ꯅꯪꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯐꯨꯔꯛꯄ ꯁꯣꯏꯔꯣꯏꯀꯣ ꯏꯆꯦ ꯉꯝꯅꯤ ꯍꯥꯏꯗꯤ ꯐꯨꯖꯧꯅꯦ
ꯃꯁꯤ ꯌꯥꯝꯅ ꯍꯧꯔꯤꯅꯤ ꯅꯪ ꯑꯁꯤ ꯍꯥꯏꯅ ꯂꯤꯛꯂꯥꯅ ꯁꯥꯎꯖꯤꯟꯅꯅ ꯃꯧꯄꯥꯕꯨ ꯐꯨꯗꯧꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯏꯕꯣꯇꯣꯝꯕꯁꯨ ꯃꯆꯦꯅ ꯇꯥꯟꯅꯔꯛꯄꯗꯨꯗ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯑꯗꯨꯃꯛ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯔꯨꯕꯤꯗꯨ ꯄꯥꯏꯁꯤꯜꯂꯛꯂꯒ ꯃꯆꯜ ꯅꯨꯄꯤꯒꯤ ꯂꯨꯈꯝꯂꯣꯝꯗꯒꯤ ꯂꯥꯝꯂꯒ ꯍꯦꯛꯇ ꯃꯁꯝꯗ ꯐꯣꯏꯔꯛꯂꯝꯃꯤ ꯑꯗꯨꯝꯅ ꯏꯊꯥ ꯊꯥꯖꯗꯅ ꯇꯧꯔꯛꯄꯗꯨꯗ ꯂꯤꯛꯂꯥꯁꯨ ꯏꯈꯪ ꯈꯪꯅ ꯏꯃꯥ ꯏꯅꯝꯃ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯈꯪꯅꯤꯡꯕ꯭ꯔꯣ ꯍꯥ ꯅꯪꯒꯤ ꯅꯁꯝꯁꯦ ꯐꯣꯏꯔꯤꯕ ꯑꯩꯅ ꯏꯅꯝꯃꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯏꯅꯝꯃꯅ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯏꯕꯦꯝꯃ ꯅꯇꯥꯗꯣ ꯈꯛ ꯇꯧꯁꯤꯟꯅꯔꯅꯨ ꯅꯪꯅ ꯆꯠꯄ ꯁꯥꯖꯠꯄꯨ ꯑꯩꯅ ꯀꯔꯤꯝꯇ ꯈꯪꯂꯝꯗꯣꯏꯅ ꯈꯜꯂꯤꯗꯣ ꯑꯩꯁꯨꯅꯦ ꯍꯣꯠꯇ꯭ꯔꯣꯡ ꯍꯣꯟꯅ ꯎꯕ ꯆꯥꯅꯤ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯏꯕꯣꯇꯣꯝꯕꯅ ꯃꯇꯩꯃꯒꯤ ꯃꯈꯨꯠꯇꯨꯗ ꯋꯥꯀꯛ ꯑꯃꯅ ꯍꯦꯛꯇ ꯀꯟꯊꯔꯛꯂꯝꯃꯤ ꯑꯔꯨꯕꯤ ꯃꯈꯨꯠꯇꯨꯗ ꯋꯥꯀꯛꯇꯨꯅ ꯑꯗꯨꯛ ꯁꯥꯐꯨ ꯀꯟꯅ ꯄꯨꯊꯔꯛꯄ ꯑꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯂꯤꯛꯂꯥꯒꯤ ꯃꯁꯝ ꯐꯣꯏꯔꯤꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯩꯅꯥꯗꯨ ꯈꯥꯡꯅ ꯈꯥꯡꯅ ꯍꯣꯏ ꯃꯥ ꯑꯩ ꯁꯤꯔꯦ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯗꯤ ꯍꯤꯡꯆꯥꯕ ꯉꯥꯛꯇꯅꯤꯅꯦ ꯍꯤꯡꯆꯥꯕꯤꯗꯤꯅꯦ ꯑꯩꯈꯣꯏ ꯅꯠꯇꯦ ꯏꯇꯩꯃꯅꯤ ꯑꯇꯣꯝꯕ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ ꯏꯆꯦ ꯃꯤꯗꯤ ꯃꯥꯅꯤ ꯃꯤꯗꯤ ꯅꯠꯇꯕ ꯍꯤꯡꯆꯥ ꯌꯩꯇꯝꯕꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯃꯣꯏꯁꯤꯗꯤꯅꯦ ꯋꯥꯀꯛ ꯎꯀꯛꯅ ꯇꯥꯅ ꯁꯟꯊꯗꯧꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯣꯇꯣꯝꯕ ꯋꯥꯀꯛꯇꯣ ꯑꯃꯨꯛ ꯇꯥꯞ ꯄꯥꯏꯈꯠꯄꯗꯒꯤ ꯑꯔꯨꯕꯤ ꯀꯤꯕꯣꯏ ꯄꯥꯈꯠꯄꯣꯏ ꯏꯈꯪ ꯈꯪꯅ ꯏꯃꯥꯎ ꯑꯩꯁꯦ ꯆꯪꯖꯍꯧꯔꯒꯦ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯁꯤꯕ ꯁꯣꯏꯗꯔꯣꯏ ꯑꯗꯨꯕꯨ ꯈꯪꯅꯤꯕ ꯃꯈꯣꯏ ꯇꯥꯆꯧ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯣꯕ ꯉꯁꯤꯗꯤ ꯂꯥꯟ ꯇꯧꯍꯟꯒꯦꯕ ꯅꯣꯏ ꯑꯔꯨꯕꯤ ꯃꯆꯤꯟꯅ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯏꯕꯣꯇꯣꯝꯕꯁꯨ ꯃꯈꯨꯠꯅ ꯊꯥꯡꯒꯠꯂꯝꯕ ꯋꯥꯀꯛꯇꯣ ꯂꯩꯃꯥꯏꯗ ꯄꯣꯞ ꯂꯥꯎꯅ ꯑꯃꯨꯛ ꯊꯥꯗꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯇꯩꯃꯅ ꯃꯁꯝ ꯐꯣꯏꯔꯝꯕ ꯃꯆꯦꯒꯤ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯄꯥꯏꯕꯣꯏ ꯌꯦꯡꯕꯣꯏ ꯇꯧꯔꯛꯇꯨꯅ ꯏꯆꯦ ꯅꯀꯣꯛꯁꯦ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯏꯆꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯅꯪꯕꯨ ꯐꯖꯅ ꯍꯥꯏꯕ ꯌꯥꯕ ꯋꯥꯁꯤꯗ ꯑꯃꯨꯛ ꯏꯅꯝꯃꯒꯤ ꯃꯈꯨꯠꯇꯣ ꯇꯥꯔꯝꯕꯅ ꯂꯣꯏꯔꯝꯂꯅꯤꯃꯦ ꯅꯅꯤꯡꯅꯖꯁꯅꯨ ꯃꯁꯥꯅ ꯇꯧꯖꯕꯒꯤ ꯃꯁꯥꯅ ꯐꯪꯖꯕꯅꯤ ꯑꯁ ꯑꯗꯣ ꯍꯣꯔꯦꯟ ꯇꯥꯆꯧ ꯂꯥꯛꯂꯒ ꯑꯃꯨꯛ ꯏꯔꯥꯡ ꯑꯃ ꯊꯣꯛꯄ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯑꯗꯨꯗꯤ ꯀꯥꯟꯅꯗꯦ ꯑꯩꯁꯨꯅꯦ ꯄꯥꯕꯗ ꯄꯥꯎꯁꯦ ꯑꯃꯨꯛꯇ ꯇꯝꯂꯨꯈꯤꯒꯦ ꯑꯇꯣꯝꯕ ꯅꯪꯕꯨ ꯉꯥꯏ ꯏꯕꯣꯇꯣꯝꯕ ꯃꯆꯦꯅ ꯈꯥꯝꯂꯤꯕꯗꯨ ꯇꯥꯗ ꯂꯧꯈꯣꯡ ꯇꯦꯟꯕ ꯆꯠꯈꯤꯕ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯄꯥꯎ ꯇꯝꯕꯅꯦ ꯍꯥꯏꯅ ꯆꯦꯟꯈꯤꯔꯝꯃꯤ ꯊꯣꯝꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯃꯃꯧꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯝ ꯐꯣꯏ ꯇꯥꯕꯗ ꯈꯪꯁꯥꯎ ꯁꯥꯎꯒꯠꯅ ꯀꯔꯤ ꯍꯥꯏꯕ ꯑꯇꯣꯝꯕ ꯅꯇꯩꯃꯃꯛꯅ ꯅꯆꯦꯒꯤ ꯃꯁꯝꯕꯨ ꯑꯗꯨꯝꯅ ꯍꯦꯛ ꯐꯣꯏꯕ꯭ꯔꯥ ꯍꯣꯏ ꯕꯥꯕ ꯑꯗꯨꯗ ꯑꯩꯅ ꯁꯥꯎꯅꯤꯡꯃꯟꯗꯅ ꯏꯇꯩꯃꯒꯤ ꯃꯈꯨꯠꯇꯣ ꯋꯥꯀꯛꯅ ꯍꯦꯛꯇ ꯀꯟꯊꯠꯄꯅꯤ ꯑꯗꯨꯅ ꯍꯦꯛ ꯃꯇꯤꯛ ꯆꯥꯕꯅꯤ ꯅꯍꯥꯟ ꯃꯈꯩ ꯋꯥ ꯑꯃꯇ ꯉꯥꯡꯗꯕꯁꯤꯗ ꯃꯥ ꯌꯥꯏ ꯍꯥꯏꯗꯅ ꯍꯦꯟꯖꯤꯜꯂꯛꯂꯦꯅꯦ ꯀꯟꯊꯠꯀꯗꯕꯅꯤ ꯏꯆꯥꯁꯤꯗꯤ ꯑꯗꯨ ꯄꯥꯕ ꯏꯇꯩꯃꯅ ꯇꯥꯆꯧꯗ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯍꯧꯏ ꯑꯗꯨꯒꯤꯗꯤ ꯄꯥꯕ ꯂꯩꯔꯤꯁꯤꯅꯤ ꯃꯣꯏꯅ ꯍꯦꯛꯇ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯏꯕꯣꯇꯣꯝꯕ ꯃꯄꯥꯕꯨꯡꯅ ꯃꯣꯏꯒꯤ ꯃꯤꯆꯪꯗ ꯂꯩꯔꯗꯤ ꯀꯩꯁꯨ ꯀꯤꯗ꯭ꯔꯦ ꯈꯟꯅ ꯍꯔꯥꯎꯅ ꯐꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯥꯈ꯭ꯔꯒꯦ ꯏꯆꯦꯗꯣ ꯑꯃꯨꯛ ꯏꯇꯩꯃꯅ ꯆꯩꯕꯤꯔꯝꯕ꯭ꯔꯥ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯇꯣꯝꯕ ꯇꯍꯥ ꯆꯦꯟꯈꯤꯔꯝꯃꯤ ꯊꯣꯝꯕꯁꯨ ꯆꯦꯟꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯇꯥꯅꯕ ꯍꯥꯏꯅ ꯈꯣꯟꯗꯨ ꯀꯜꯂꯞꯅ ꯂꯥꯎꯔꯝꯃꯤ ꯍꯣꯏ ꯈꯠꯅ ꯆꯩꯅ ꯇꯧꯗꯅ ꯏꯔꯦꯟꯖꯅ ꯂꯩꯔꯝꯃꯨꯀꯣ ꯏꯕꯣꯇꯣꯝꯕꯁꯨ ꯍꯥꯏꯐꯦꯠ ꯍꯟꯅ ꯌꯦꯡꯂꯛꯇꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏ ꯄꯥꯕ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯇꯣꯝꯕꯅ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯊꯣꯝꯕ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤꯗꯤꯕ ꯃꯃꯥ ꯅꯪꯅ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤꯒꯤ ꯏꯆꯥ ꯏꯃꯧꯒꯤ ꯃꯔꯛꯇ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯣꯏꯔꯝꯂꯣꯏꯗꯕꯅꯤꯀꯣ ꯑꯁꯤ ꯍꯥꯏꯅ ꯊꯣꯝꯕ ꯅꯤꯡꯉꯝꯗꯅ ꯃꯃꯧꯅ ꯃꯆꯥꯒꯤ ꯃꯁꯝ ꯐꯣꯏ ꯍꯥꯏꯕ ꯇꯥꯕꯗ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯁꯣꯝꯗꯅ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯏꯕꯣꯆꯧꯕꯗꯨ ꯊꯕꯛ ꯍꯜꯂꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯥꯍꯦꯔꯒ ꯂꯩꯔꯝꯕꯗꯨꯗ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯇꯧꯁꯤꯟꯅꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯍꯥꯏ ꯅꯨꯄꯤ ꯅꯪꯕꯨ ꯉꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯅꯥꯍꯦꯗꯅꯒ ꯇꯧꯔꯤꯗꯨꯕꯣ ꯍꯣ ꯅꯅꯥꯎ ꯅꯨꯄꯥ ꯃꯤꯉꯝꯕꯁꯤꯅ ꯈꯨꯠꯆꯦ ꯋꯥꯈꯛꯅ ꯀꯜꯂꯤꯕ ꯀꯔꯤꯒꯤ ꯃꯥꯗꯤ ꯃꯇꯩꯃꯗ ꯑꯗꯨꯝꯅ ꯅꯠꯇꯦ ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦꯕ ꯑꯔꯨꯕꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯇꯧꯁꯤꯟꯅꯔꯒ ꯋꯥꯗꯨ ꯈꯔ ꯊꯩꯗꯣꯛꯂꯒ ꯍꯣ ꯂꯩꯀꯥꯏꯗ ꯑꯩꯒꯤ ꯃꯔꯝꯗ ꯃꯣꯏꯅ ꯀꯣꯏꯁꯟ ꯁꯟꯗꯣꯛꯂꯝꯕ ꯑꯗꯨꯗ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯈꯛ ꯍꯥꯏꯔꯨꯕꯒꯤꯕꯨ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯍꯦꯛꯇ ꯋꯥꯀꯛꯅ ꯀꯟꯊꯔꯤꯕꯁꯤꯅꯤ ꯇꯨ ꯌꯦꯡꯉꯨꯁꯤ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯁꯣꯛꯂꯤꯗ ꯁꯤ ꯌꯦꯡꯉꯨ ꯇꯨ ꯅꯅꯥꯎ ꯅꯨꯄꯥ ꯃꯤꯉꯝꯕꯁꯤꯅ ꯇꯧꯔꯤꯅꯤ ꯑꯁꯤ ꯎꯔ ꯐꯥꯎꯕ ꯃꯈꯣꯏ ꯇꯥꯆꯧꯗꯤ ꯊꯥꯖꯕꯤꯔꯣꯏꯅꯦ ꯑꯩꯅ ꯇꯧꯁꯤꯟꯅꯔꯤꯕꯣꯏ ꯅꯤꯡꯉꯝꯅꯤ ꯍꯦꯔꯥ ꯑꯉꯥꯡ ꯃꯆꯥ ꯃꯥꯒꯨꯝꯕꯅꯁꯨ ꯃꯤ ꯎꯁꯤꯗꯕ ꯁꯥꯔꯗꯅ ꯈꯪꯅꯤꯕ ꯃꯥ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯆꯧꯕ ꯀꯥꯗꯨꯗꯒꯤ ꯁꯥꯎꯅ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯕꯨ ꯀꯧꯗꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯔꯨꯕꯤ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯔꯒ ꯊꯣꯛꯈꯤꯕꯗꯨꯗ ꯃꯆꯤꯟꯗ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯂꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯤꯟꯗ ꯇꯞꯅ ꯑꯁ ꯑꯩꯒꯤ ꯏꯗꯤ ꯈꯪꯗꯧꯔꯦ ꯍꯧꯖꯤꯛꯇꯤ ꯑꯁꯤ ꯍꯥꯏꯅ ꯑꯔꯨꯕꯤ ꯃꯄꯨꯔꯣꯏꯕꯅ ꯃꯅꯥꯎꯅꯨꯄꯥꯒ ꯃꯆꯜꯅꯨꯄꯤꯒꯗ
ꯉꯥꯡꯕ ꯆꯩꯕꯗꯨ ꯇꯥꯒꯦ ꯈꯟꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯏꯕꯣꯆꯧꯕ ꯂꯥꯎ ꯂꯥꯎꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯀꯧꯕ ꯂꯦꯞꯂꯝꯗꯦ ꯍꯣꯏ ꯑꯇꯣꯝꯕ ꯑꯇꯣꯝꯕ ꯅꯪ ꯀꯥꯏꯗ ꯂꯩ ꯂꯤꯛꯂꯥ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯇꯥꯆꯧ ꯑꯩꯈꯣꯏ ꯑꯇꯣꯝꯕꯗꯤ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕꯅꯤ ꯑꯣ ꯃꯥꯗꯤ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯔꯥꯜ ꯀꯨꯞꯁꯤꯟꯕ ꯌꯥꯅꯕ ꯄꯥꯎ ꯇꯝꯕ ꯆꯠꯈ꯭ꯔꯤꯕꯣꯏꯔꯦ ꯀꯩꯅꯣ ꯇꯥꯆꯧꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯣ ꯅꯪꯁꯨ ꯇꯧꯁꯤꯟꯅꯔꯅꯨ ꯅꯆꯤꯟꯗꯅ ꯑꯏꯪꯕ ꯈꯣꯟꯖꯦꯜꯗ ꯇꯥꯆꯧ ꯇꯥꯆꯧ ꯏꯅꯝꯃ ꯑꯗꯨꯒ ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯃꯤ ꯍꯥꯠꯄ ꯌꯥꯕ ꯉꯥꯛꯇ ꯂꯤꯛꯂꯥ ꯃꯕꯨꯡꯅ ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯕ ꯈꯣꯟ ꯑꯝꯇ ꯊꯥꯔꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯃꯕꯨꯡꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯕꯨꯡꯗꯨꯔꯅꯤ ꯅꯠꯇ꯭ꯔꯒ ꯁꯛꯃꯥꯟꯅꯕ ꯀꯅꯥꯅ ꯃꯥꯕꯨ ꯁꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯅ ꯉꯛꯆꯥꯅꯅ ꯇꯥꯆꯧ ꯀꯩꯅꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯣ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯇꯥꯔꯣꯏ ꯅꯣꯏꯗꯤ ꯁꯨꯛꯇ ꯇꯥꯔꯣꯏ ꯅꯣꯏꯅ ꯇꯧꯔꯤꯕꯕꯨ ꯑꯩ ꯂꯩꯔꯒꯅ ꯋꯥꯃ ꯑꯩ ꯂꯩꯇ꯭ꯔꯒꯅ ꯑꯃ ꯅꯣꯏꯅ ꯅꯝꯃꯁꯦ ꯃꯤꯑꯣꯏꯅ ꯐꯥꯎꯕ ꯈꯟꯗꯅ ꯂꯣꯏꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯂꯤꯛꯂꯥ ꯃꯕꯨꯡꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯏꯪꯅ ꯇꯞꯅ ꯇꯥꯆꯧ ꯃꯤꯅ ꯄꯪꯉꯥꯏ ꯍꯥꯏꯔꯒ ꯍꯦꯛꯇꯁꯨ ꯊꯥꯖꯕꯤꯅꯨꯗ ꯅꯅꯥꯎꯅ ꯆꯜꯂꯩꯈꯣꯏꯅꯗꯤ ꯏꯅꯝꯃꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯑꯄꯣꯛꯄꯤ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯑꯣꯏꯗꯕ ꯆꯤꯟꯕꯥꯗ ꯈꯣꯏ ꯇꯩꯕ ꯋꯥꯡꯗꯨ ꯇꯧꯔꯤ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯅꯆꯤꯟꯗꯣ ꯊꯨꯒꯥꯏꯔꯀꯥꯟꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯣ ꯁꯣꯏꯗꯅ ꯍꯥꯏꯔꯛꯇꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯆꯧꯕ ꯃꯆꯜꯗ ꯐꯨꯔꯒꯦ ꯍꯥꯏꯅ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯛꯄꯗ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯏꯕꯣꯇꯣꯝꯕꯅ ꯈꯣꯟ ꯀꯜꯂꯞꯅ ꯇꯥꯆꯧ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯏꯕꯣꯆꯧꯕ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯥꯡꯒꯠꯂꯝꯕ ꯃꯈꯨꯠꯇꯨ ꯊꯥꯡꯊꯔꯒ ꯃꯃꯥꯏ ꯈꯪꯂꯩ ꯊꯣꯔꯛꯇꯨꯅ ꯑꯣ ꯅꯪ ꯍꯟꯗꯤ ꯍꯟꯖꯤꯜꯂꯛꯂꯤꯗꯅ ꯑꯩꯗꯤ ꯀꯤꯗꯅ ꯍꯟꯖꯤꯜꯂꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯀꯤꯗꯅ ꯍꯟꯖꯤꯜꯂꯛꯂꯣꯏꯗꯧꯔꯤꯕ ꯅꯇꯩꯃꯁꯤꯕꯨ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯔꯒ ꯅꯪꯅ ꯀꯔꯤꯝꯇ ꯇꯧꯗꯕꯗꯧꯅ ꯌꯨꯝꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯨꯕ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯍꯥ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯔꯝ ꯆꯠꯅꯅꯤ ꯀꯩꯅꯣ ꯑꯩꯅ ꯂꯥꯜꯂꯨꯕꯁꯨ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯏꯕꯣꯆꯧꯕꯅ ꯍꯦꯛꯇ ꯁꯥꯎꯅ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯈꯪꯍꯧꯔꯝꯗꯦ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅꯤ ꯂꯤꯛꯂꯥ ꯈꯣꯟ ꯀꯟꯇꯛꯅ ꯇꯥꯆꯧ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯕ ꯌꯥꯕꯁꯤꯗ ꯈꯨꯗꯦꯛꯇ ꯌꯥꯎꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯑꯗꯨ ꯀꯝꯗꯧꯏ ꯍꯥ ꯅꯥꯕ꯭ꯔꯥ ꯃꯤꯗ ꯈꯨꯠ ꯊꯥꯔꯨꯔꯗꯤ ꯍꯜꯂꯛꯀꯅꯤ ꯍꯥꯏꯁꯦ ꯍꯦꯛꯇ ꯀꯧꯏꯅꯦ ꯑꯗꯨꯒꯤ ꯅꯤꯡꯁꯤꯡꯂꯤꯕꯅꯤ ꯃꯌꯥꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯏ ꯄꯥꯏꯁꯤꯜꯂꯒ ꯂꯩꯔꯝꯕ ꯏꯕꯣꯇꯣꯝꯕꯗꯨ ꯁꯥꯎꯅ ꯀꯔꯣꯝꯗꯒꯤ ꯃꯤꯍꯨꯜꯅꯅꯣ ꯈꯪꯗꯦ ꯃꯌꯥꯝꯕꯒꯤ ꯃꯃꯥꯏꯗ ꯍꯦꯛꯇ ꯈꯨꯇꯨꯝꯅ ꯁꯨꯈꯤ ꯑꯗꯨꯗꯒꯤꯗꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯦꯛꯇ ꯑꯉꯝ ꯇꯥꯟꯅꯔꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯂꯤꯛꯂꯥꯗꯤ ꯄꯥꯈꯠꯅ ꯃꯕꯨꯡ ꯑꯃꯨꯛ ꯆꯤꯡꯊꯣꯛꯅꯕ ꯃꯧꯄꯥꯕꯨ ꯑꯃꯨꯛ ꯆꯤꯡꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯄꯥꯡꯒꯜ ꯁꯣꯟꯖꯕꯤ ꯑꯗꯨꯅꯗꯤ ꯄꯥꯡꯒꯜ ꯀꯜꯂꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯆꯤ ꯈꯖꯤꯛ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯂꯝꯗꯦ ꯇꯟꯖꯥꯗꯨꯗ ꯊꯣꯝꯕꯁꯨ ꯂꯧꯗꯒꯤ ꯀꯥꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯣꯏ ꯑꯇꯣꯝꯕ ꯀꯔꯤꯅꯣ ꯅꯣꯏꯅꯤꯅ ꯇꯧꯔꯤꯗꯣ ꯍꯥ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯅꯧ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯄꯥꯕꯨꯡꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯐꯠ ꯐꯠ ꯍꯟꯗꯣꯛꯅꯔꯝꯃꯤ ꯊꯣꯝꯕ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯍꯦꯟꯅ ꯁꯥꯎꯅ ꯀꯔꯤ ꯍꯥꯏꯅꯕꯒꯤꯅꯣ ꯅꯆꯤꯟ ꯅꯅꯥꯎꯅ ꯈꯨꯠ ꯊꯥꯗꯅꯒ ꯇꯧꯔꯝꯂꯤꯕꯁꯦ ꯍꯥ ꯄꯥꯕꯥ ꯃꯁꯤ ꯑꯉꯥꯡꯁꯤ ꯀꯥꯌꯥꯝꯅ ꯍꯦꯜꯂꯤ ꯃꯇꯩꯃꯗꯁꯨ ꯈꯨꯠ ꯊꯥꯔꯤꯅꯤ ꯄꯥꯕꯥ ꯑꯗꯨꯒꯤꯗꯤ ꯏꯄꯥꯁꯨ ꯈꯪꯉꯦ ꯃꯧꯅ ꯏꯕꯣꯆꯧꯕ ꯃꯄꯥꯕꯨꯡꯅ ꯃꯅꯥꯎ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯨꯕꯗꯨ ꯈꯪꯂ ꯐꯥꯎꯕꯗ ꯃꯆꯥ ꯑꯇꯣꯝꯕꯒꯤ ꯃꯤꯆꯪꯗ ꯑꯣꯏꯅ ꯋꯥ ꯉꯥꯡꯉꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯏꯅ ꯑꯔꯥꯟꯕ ꯇꯥꯍꯟꯗꯧꯒꯤ ꯁꯤꯜꯂꯤ ꯈꯟꯅ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯈꯪꯁꯥꯎ ꯁꯥꯎꯅ ꯑꯣ ꯄꯥꯕꯅꯁꯨ ꯑꯉꯥꯡꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯐꯨ ꯍꯥꯏꯅ ꯏꯟꯁꯤꯜꯂꯤꯕ ꯑꯣꯏꯔꯦ ꯑꯆꯧꯕ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯍꯥ ꯑꯩꯗꯤ ꯀꯔꯤꯒꯤ ꯅꯅꯥꯎ ꯅꯨꯄꯥꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯐꯨ ꯍꯥꯏꯅ ꯏꯟꯁꯤꯟꯗꯧꯔꯤꯒꯦ ꯍꯥ ꯈꯨꯝꯃꯣ ꯅꯆꯤꯟꯗꯣ ꯈꯪꯂꯦ ꯌꯥꯔꯦ ꯅꯣꯏ ꯂꯣꯏꯅ ꯑꯃꯠꯇ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗ ꯃꯤꯠꯌꯦꯡ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯟꯅꯔꯅꯤ ꯑꯗꯨꯗ ꯅꯠꯇꯦ ꯌꯨꯝꯁꯤꯁꯨ ꯃꯥꯏ ꯇꯪꯈꯥꯏ ꯇꯥꯟꯅꯅꯤ ꯇꯥꯆꯧ ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯇꯥꯆꯧ ꯏꯕꯣꯆꯧꯕ ꯃꯆꯜꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯋꯥ ꯍꯩꯖꯍꯧꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯏꯕꯣꯇꯣꯝꯕ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯆꯦꯗ ꯇꯥꯇꯨ ꯌꯦꯡꯖꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯝꯕꯅ ꯃꯆꯥ ꯑꯅꯤꯗꯨ ꯇꯞꯅ ꯀꯣꯟꯁꯤꯟꯗꯨꯅ ꯏꯆꯥ ꯑꯅꯤꯅ ꯀꯔꯤꯒꯤ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯣꯟꯊꯔꯤꯕꯅꯣ ꯅꯈꯣꯏꯒꯤꯗꯃꯛ ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ ꯕꯥꯕꯥ ꯇꯥꯆꯧꯒꯤ ꯏꯅꯝꯃꯒ ꯑꯃꯨꯛꯇ ꯊꯦꯝꯃꯣ ꯏꯆꯦ ꯇꯣꯛꯂꯨ ꯌꯥꯔꯦꯕ ꯄꯥꯕꯅ ꯐꯅ ꯍꯥꯏꯔꯁꯨ ꯃꯣꯏꯅ ꯇꯥꯔꯔꯣꯏ ꯑꯊꯣꯝꯕ ꯅꯪꯅ ꯀꯩ ꯈꯪꯗꯅ ꯕꯥꯕꯥ ꯁꯤ ꯑꯃꯨꯛꯇ ꯇꯥꯆꯧꯁꯤ ꯊꯦꯝꯃꯣꯕ ꯄꯥꯒꯤ ꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯅꯄꯥ ꯑꯩꯒꯤ ꯋꯥ ꯅꯕꯨꯡꯅ ꯇꯥꯔꯔꯣꯏꯅꯦ ꯂꯤꯛꯂꯥ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯠꯅꯕꯗꯒꯤ ꯇꯣꯉꯥꯟ ꯆꯥꯅꯕ ꯍꯥꯏꯗꯨ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯍꯦꯛ ꯑꯌꯨꯛꯇꯨꯒꯤ ꯏꯕꯣꯆꯧꯕꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯒ ꯂꯦꯞꯂꯒ
ꯌꯨꯝꯌꯥꯏꯗꯨꯗ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯂꯒ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯂꯣꯏꯅ ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯃꯌꯥꯏꯗ ꯁꯝꯕꯜꯒ ꯈꯥꯖꯤꯜꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯣꯝꯕꯒꯤ ꯋꯥꯈꯜꯗ ꯅꯤꯡꯕ ꯀꯥꯏꯅ "ꯑꯣ, ꯅꯣꯏꯅ ꯉꯝꯕꯁꯤ ꯑꯣꯟꯊꯣꯛꯅ ꯉꯝꯃꯤꯗꯀꯣ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯂꯩꯖꯔꯝ ꯏꯆꯥ ꯑꯍꯨꯝꯁꯦ ꯇꯪꯈꯥꯏ ꯍꯦꯛꯇ ꯈꯥꯏꯗꯣꯛꯄ ꯉꯝꯃꯤꯗꯀꯣ"꯫ ꯑꯁꯤ ꯈꯟꯅ ꯊꯣꯝꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯁꯣꯝꯗ ꯑꯔꯨꯕꯤꯗꯤ ꯍꯔꯥꯎꯕꯒꯤ ꯃꯄꯥ ꯂꯩꯔꯝꯗꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯄꯨꯔꯣꯏꯕꯅ ꯏꯃꯨꯡ ꯄꯨꯕ ꯑꯗꯨꯒꯤ ꯃꯔꯝꯅ ꯇꯧꯕ ꯉꯝꯗꯦ ꯈꯟꯅ ꯁꯥꯎꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯁꯨꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯉꯥꯟ ꯆꯥꯟꯅꯔꯕꯗ ꯃꯥꯒꯤ ꯑꯇꯇꯥꯏ ꯇꯥꯔꯛꯂꯕ ꯃꯇꯝꯗꯨꯗꯗꯤ ꯑꯔꯨꯕꯤꯗꯤ ꯊꯕꯛ ꯑꯃꯒꯨꯝ ꯏꯃꯨꯡ ꯃꯥꯡꯒꯣꯜꯒꯗꯨ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛ ꯁꯦꯡꯗꯣꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯊꯥ ꯊꯥꯖꯗꯅ ꯉꯟꯅ ꯏꯔꯨ ꯁꯥꯗꯦꯡꯗꯨꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯈꯣꯏꯇꯥꯆꯧ, ꯍꯧꯒꯠꯄꯤꯔꯣ, ꯀꯩꯗꯧꯒꯦ?" ꯏꯕꯣꯆꯧꯕ ꯎꯏꯔꯨꯝ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯕꯨ ꯍꯧꯗꯣꯔꯛꯄꯗꯨꯗ ꯏꯈꯪ ꯈꯪꯅ ꯍꯥꯏ, ꯀꯩꯅꯣꯅꯦ, ꯑꯩꯈꯣꯏ ꯅꯨꯄꯤꯒ ꯁꯥꯔꯛꯂꯒ ꯑꯩꯕꯨ ꯄꯪꯊꯍꯜꯂꯛꯀꯅꯨꯀꯣ꯫ "ꯑꯁ, ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯕ, ꯍꯣ ꯑꯩꯅꯤ, ꯑꯔꯨꯕꯤꯅꯤ, ꯅꯪꯒꯤ ꯅꯨꯄꯤ ꯑꯔꯨꯕꯤꯅꯤ ꯍꯥꯏꯕ." "ꯍꯥ, ꯅꯪꯕꯨ ꯑꯔꯨꯕꯤꯅꯤ ꯍꯥꯏꯕ?" "ꯍꯣꯏ ꯃꯤ." "ꯑꯁ, ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯤ ꯇꯧꯔꯤꯁꯤꯕꯣ." ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯆꯧꯕ ꯃꯀꯣꯛ ꯍꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯔꯨꯕꯤ ꯄꯤꯁꯨꯝ ꯁꯨꯛꯂꯞꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯏꯜꯂꯒ "ꯍꯣ ꯃꯪꯅꯇꯤꯌꯦ, ꯇꯥꯏꯕꯪꯅꯤ, ꯇꯥꯏꯕꯪ." "ꯑꯁ, ꯑꯩꯗꯤ ꯅꯪꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯁꯤꯗ ꯃꯪꯒ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦꯅꯦ." "ꯍꯣ ꯌꯥꯔꯦꯁꯦ, ꯍꯧꯒꯠꯄꯤꯔꯣ꯫ ꯑꯗꯣ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯖꯧ ꯍꯥꯏꯕꯅꯣ?" "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯪꯅ ꯆꯥꯛ ꯊꯣꯡꯗꯣꯔꯤꯕ? ꯍꯩꯕꯨ ꯍꯩꯒꯗ꯭ꯔꯣ?" "ꯀꯩꯅꯣꯅꯦ, ꯑꯩꯁꯨ ꯍꯩ ꯀꯩꯅꯣ." "ꯑꯗꯨꯒ ꯅꯍꯥꯟ ꯃꯈꯩꯅ ꯀꯩꯒꯤ ꯊꯣꯡꯗ꯭ꯔꯤꯕ?" "ꯍꯣ ꯅꯍꯥꯟ ꯃꯈꯩꯅꯅꯦ ꯊꯣꯡꯂꯣꯏ ꯍꯥꯏꯅ ꯊꯣꯡꯗ꯭ꯔꯤꯕ꯫ ꯑꯗꯣ ꯀꯔꯤ ꯊꯣꯡꯉꯣ ꯍꯥꯏꯅꯣ ꯃꯤ?" "ꯑꯁ, ꯅꯪꯅ ꯊꯣꯡꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯉꯨꯗ, ꯑꯩꯉꯣꯟꯗ ꯍꯪꯗ꯭ꯔꯁꯨ ꯌꯥꯕꯁꯤꯕꯨ." ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯆꯧꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯔꯨꯕꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯅ ꯆꯥꯛ ꯊꯣꯡꯉꯦ ꯍꯥꯏꯗꯨꯗ ꯊꯥꯖꯗꯕ ꯃꯇꯧ ꯎꯠꯂꯝꯕ ꯑꯗꯨꯗ ꯃꯆꯤꯟ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯃꯆꯤꯟꯗ "ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯕ, ꯀꯥꯟꯅꯗꯦ, ꯑꯩꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯟꯕ ꯍꯥꯏꯗꯨꯅꯤ. ꯇꯣꯔꯣꯕꯣꯠꯇꯨꯝ ꯊꯣꯡꯖꯤꯜꯂꯒꯦꯗ." ꯑꯁꯤ ꯍꯥꯏꯅ ꯑꯔꯨꯕꯤ ꯃꯥꯅ ꯆꯥꯅꯤꯡꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯃ ꯂꯥꯡꯗꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯍꯜ ꯑꯣꯏꯔꯕ ꯊꯣꯝꯕꯅ ꯁꯨꯔ ꯅꯣꯝꯂꯒ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕ ꯑꯗꯨꯅꯗꯤ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯋꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯁꯨ ꯃꯄꯥꯕꯨꯡꯅ ꯋꯥꯕꯗꯨ ꯎꯕꯗ ꯐꯤꯁꯥ ꯂꯣꯟꯁꯥꯗꯁꯨ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯏꯕꯣꯇꯣꯝꯕꯁꯨ ꯃꯄꯥꯅ ꯋꯥꯅ ꯁꯨ ꯅꯣꯝꯕꯗꯨ ꯌꯦꯡꯕ ꯉꯝꯗ ꯃꯆꯦꯗ ꯑꯣꯟꯁꯤꯜꯂꯒ "ꯆꯦ, ꯑꯩꯁꯨ ꯏꯅꯦ ꯊꯔꯨꯒꯤ ꯄꯣꯠꯐꯝꯗ ꯄꯣꯠ ꯇꯝꯕ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ." "ꯑꯇꯣꯝꯕ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ?" "ꯑꯁꯦꯡꯕꯅꯦ ꯏꯆꯦ, ꯕꯥꯕꯅ ꯋꯥꯅ ꯁꯨꯔ ꯅꯣꯝꯂꯒ ꯑꯩꯅ ꯁꯨꯝ ꯐꯝꯂꯒ ꯆꯥꯕꯁꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯏꯆꯦ, ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯕꯥꯕꯅ ꯋꯥꯅ ꯁꯨ ꯅꯣꯝꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ." ꯂꯤꯛꯂꯥ ꯃꯧꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥ ꯀꯔꯤꯝꯇ ꯈꯨꯝꯕ ꯉꯝꯗ ꯃꯤꯠꯇ ꯄꯤ ꯏꯔꯥ ꯇꯞꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯁꯣꯝꯗ ꯑꯔꯨꯕꯤꯅ ꯅꯣꯛꯇꯅ ꯃꯄꯥꯝꯒꯤ ꯃꯤ ꯂꯥꯛꯂꯤꯕꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯇꯥꯕꯗ ꯏꯕꯣꯇꯣꯝꯕ ꯁꯥꯎꯅ ꯃꯈꯨꯠꯇꯨ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯤꯛꯂꯥ ꯄꯥꯈꯠꯅ "ꯑꯇꯣꯝꯕ." ꯂꯤꯛꯂꯥ ꯇꯞꯅ ꯃꯧꯄꯥꯒꯤ ꯃꯈꯨꯠ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯤꯕ ꯑꯗꯨꯗ ꯄꯥꯏꯁꯤꯟꯗꯨꯅ ꯁꯥꯎꯅꯨ ꯍꯥꯏꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯂꯛꯂꯝꯃꯤ꯫ ꯏꯕꯣꯇꯣꯝꯕ ꯃꯆꯦꯅ ꯄꯥꯈꯠꯆꯕ ꯃꯇꯧꯗꯨꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯁꯥꯎꯅ ꯍꯥꯏꯐꯦꯠ ꯃꯆꯦꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯇꯨꯅ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯁꯨ ꯃꯧꯄꯥꯅ ꯁꯥꯎꯅ ꯊꯣꯛꯈꯤꯕꯗꯨ ꯎꯔꯒ ꯄꯥꯈꯠꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯑꯇꯣꯝꯕ, ꯏꯆꯦꯅ ꯆꯥꯛ ꯂꯣꯏꯔꯒꯦ, ꯂꯥꯞꯅ ꯆꯠꯊꯣꯛꯈ꯭ꯔꯅꯨꯀꯣ." ꯏꯕꯣꯇꯣꯝꯕ ꯃꯆꯦꯗꯨ ꯄꯥꯈꯠꯂꯦ ꯍꯥꯏꯕ ꯈꯪꯂꯁꯨ ꯃꯥ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯋꯥꯂꯥꯡ ꯑꯃꯠꯇ ꯈꯨꯝꯂꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯊꯣꯝꯕ ꯃꯆꯥ ꯅꯤꯉꯣꯜꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯃꯆꯥ ꯑꯇꯣꯝꯕꯅ ꯃꯤꯒꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕꯗꯨ ꯎꯕꯗ ꯊꯃꯣꯏꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯗꯨꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯊꯥꯡꯗꯨꯅ ꯋꯥꯈꯜꯗ "ꯃꯃꯥ, ꯉꯁꯤꯗꯤ ꯏꯆꯥꯁꯤꯡꯁꯦ ꯁꯥꯎꯔꯛ ꯁꯥꯡꯂꯛꯇꯨꯅ ꯑꯁꯣꯟꯕ ꯃꯄꯥ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕ ꯉꯝꯂꯦꯅꯦ꯫ ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ, ꯃꯇꯝ ꯑꯃꯗ ꯃꯆꯜ ꯃꯅꯥꯎꯕꯨ ꯂꯨꯅ ꯆꯥꯟꯅꯗ ꯈꯟꯖꯔꯝꯕ ꯅꯆꯥ ꯑꯍꯜꯁꯦ ꯉꯁꯤꯗꯤ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯇꯣꯡꯈꯤꯗꯨꯅ ꯃꯆꯜ ꯃꯅꯥꯎ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯕ ꯁꯥꯒ ꯄꯪꯈꯛ ꯑꯣꯏꯔꯦꯅꯦ." ꯑꯁꯤ ꯈꯟꯅ ꯊꯣꯝꯕ ꯋꯥꯈꯜꯗꯨ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯕꯅ ꯃꯁꯥꯁꯨ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯝꯃꯤ꯫ ꯃꯆꯤꯜ ꯃꯧꯄꯥ ꯑꯅꯤꯅ ꯁꯨꯔꯤꯕ ꯑꯗꯨꯅꯗꯤ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕ ꯐꯥꯎꯕ ꯋꯥꯕꯅ ꯃꯄꯥꯕꯨꯡꯕꯨ ꯂꯥꯌꯦꯡꯅꯤꯡꯂꯕꯁꯨ ꯃꯥꯏꯕ ꯀꯧꯅꯕ ꯁꯦꯜ ꯂꯩꯇꯕꯅ ꯂꯥꯌꯦꯡꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯂꯤꯛꯂꯥ ꯃꯄꯥꯕꯨꯡꯒꯤ ꯐꯤꯕꯝꯅ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯄ ꯑꯗꯨꯗ ꯌꯦꯡꯕ ꯉꯝꯗ ꯃꯕꯨꯡꯅ ꯃꯄꯥ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯛꯂꯥꯅ ꯉꯥꯏꯗꯨꯅ ꯂꯩꯕꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯏꯕꯣꯆꯧꯕꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯗ ꯍꯥꯊꯨ ꯍꯦꯛꯇ ꯃꯕꯨꯡꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯇꯥꯆꯧ." "ꯀꯩ ꯍꯥꯏꯅꯤꯡꯒꯦ?" ꯂꯤꯛꯂꯥ ꯃꯕꯨꯡꯅ ꯐꯠ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯕꯨꯡꯅ ꯄꯤꯁꯨꯝ ꯁꯨꯛꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ
ꯊꯨꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯃꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯅ ꯁꯥꯎꯈ꯭ꯔꯕꯗꯤ ꯈꯟꯅ ꯇꯥꯆꯧ ꯄꯥꯕꯗꯨ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥ ꯄꯥꯕꯕꯨ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯂꯤꯛꯂꯥ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯄꯥꯕꯨꯡꯅ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯥꯎ ꯇꯝꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯕꯨꯡ ꯃꯆꯜꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯑꯔꯨꯕꯤꯅ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯍꯦꯛꯇ ꯊꯨꯅ ꯄꯥꯏꯊꯣꯔꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤ ꯆꯤꯔꯣꯜ ꯇꯧꯔꯤꯅꯣ ꯍꯥ ꯅꯨꯄꯥ ꯑꯩꯉꯣꯟꯗꯒꯤ ꯅꯄꯥꯅ ꯆꯜꯅꯤ ꯍꯦꯟꯅ ꯂꯣꯏ ꯈꯜꯂꯗꯤꯅꯦ ꯅꯪꯁꯨꯅꯦ ꯃꯈꯣꯏꯒ ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯍꯧꯔꯣ ꯑꯩꯗꯤꯅꯦ ꯐꯠꯇꯕꯤꯅꯤꯅꯅꯦ ꯏꯄꯥꯝꯗ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯉꯥꯏꯈꯣꯗ ꯅꯪꯕꯣ ꯀꯩꯁꯨ ꯍꯥꯏꯅꯗꯦꯕ ꯃꯁꯤꯅ ꯁꯥꯎꯃꯟꯈꯤꯕꯁꯤꯅ ꯉꯥꯏꯈꯣꯃꯤ ꯇꯥꯆꯧ ꯏꯕꯣꯆꯧꯕ ꯃꯆꯜꯅ ꯑꯗꯨꯛ ꯇꯅꯤꯛꯅ ꯀꯧꯖꯔꯤꯕꯗꯨ ꯇꯥꯕꯤꯗꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯦꯜꯂꯤ ꯈꯟꯅ ꯁꯥꯎꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯕꯅꯦ ꯍꯥꯏꯅ ꯏꯅꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯂꯤꯛꯂꯥ ꯃꯥꯗꯤ ꯍꯥꯏꯖꯕ ꯉꯝꯗ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯏꯕꯣꯇꯣꯝꯕꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯆꯦꯅ ꯅꯨꯡꯁꯨꯛ ꯅꯨꯡꯆꯥꯅꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯉꯛꯆꯥꯅꯅ ꯏꯆꯦ ꯑꯊꯣꯝꯕ ꯅꯪꯁꯨ ꯍꯌꯦꯡꯋꯥꯏ ꯅꯪꯒꯤ ꯅꯨꯄꯤ ꯊꯤꯈ꯭ꯔꯕꯗꯤ ꯅꯆꯦ ꯑꯩꯕꯨ ꯁꯣꯏꯗꯅ ꯀꯧꯈ꯭ꯔꯅꯤꯀꯣ ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯗꯨꯕꯣ ꯂꯤꯛꯂꯥ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯒꯧ ꯃꯉꯛꯇꯣ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯕꯨꯡꯗ ꯍꯥꯏꯖꯒꯦ ꯈꯟꯕꯗꯨꯁꯨ ꯃꯅ ꯊꯦꯡꯕꯗꯒꯤ ꯇꯟꯖꯥ ꯑꯃꯨꯛꯇ ꯐꯪꯂꯝꯗꯦ ꯁꯣꯝꯗ ꯏꯕꯣꯆꯧꯕꯁꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯄꯥꯕꯨꯡ ꯀꯧꯕꯅꯤꯅ ꯉꯝꯗ꯭ꯔꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯟꯅꯗꯤ ꯍꯥꯏꯖꯕ ꯉꯝꯗ ꯅꯨꯄꯤ ꯄꯥꯕꯗꯨ ꯀꯟꯅ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯑꯗꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯪꯁꯤꯅꯅꯦ ꯐꯤꯡꯒꯟꯈꯤꯕꯁꯤꯅ ꯆꯨꯝꯅ ꯍꯥꯏꯐꯦꯠꯇ ꯆꯪꯂꯒ ꯍꯪꯂꯨꯁꯤꯔ ꯈꯜꯂꯤꯕ ꯌꯥꯔꯦ ꯑꯗꯨꯒꯤꯗꯤ ꯃꯣꯏꯅ ꯃꯈꯣꯏ ꯇꯥꯆꯧꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯟꯕ ꯌꯥꯅꯕ ꯃꯇꯥ ꯇꯧꯔꯤꯅꯤ ꯑꯁꯤ ꯍꯥꯏꯅ ꯑꯔꯨꯕꯤꯅ ꯐꯠꯇꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯥꯊꯩꯈꯤꯕꯅꯤ ꯏꯕꯣꯆꯧꯕꯁꯨ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯕꯨꯡꯗꯨ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯑꯔꯨꯕꯤꯗꯨ ꯂꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯣꯏ ꯏꯆꯦ ꯂꯥꯏꯕꯤꯁꯨ ꯑꯔꯨꯕꯤꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯗ ꯑꯔꯨꯕꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯏꯍꯩ ꯍꯩꯅꯗꯅ ꯑꯔꯨꯕꯤ ꯅꯪ ꯑꯣꯏꯔꯦ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯦ ꯑꯩꯅ ꯅꯍꯥꯟ ꯊꯝꯂꯝꯕ ꯑꯩꯒꯤ ꯁꯅꯥꯒ ꯂꯤꯛꯀꯗꯣ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯀꯅꯥꯒꯤ ꯀꯥꯏꯗꯒꯤ ꯁꯅꯥꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯀꯩꯅꯣꯗ ꯏꯆꯦ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯏꯆꯦꯗ ꯑꯩꯈꯣꯏ ꯑꯇꯣꯝꯕꯅ ꯍꯨꯈꯤꯗꯅꯕ ꯍꯥꯏꯗꯅ ꯃꯇꯝꯈꯔ ꯄꯥꯏꯁꯤꯟꯕꯤꯌꯣ ꯍꯥꯏꯅ ꯄꯤꯔꯝꯕ ꯁꯅꯥꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣꯗ ꯑꯔꯨꯕꯤ ꯄ꯭ꯔꯞ ꯍꯦꯛꯇ ꯂꯥꯛꯂꯒ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤꯗꯨ ꯑꯔꯨꯕꯤꯒꯤ ꯁꯅꯥꯗꯨ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯑꯔꯨꯕꯤꯗꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇꯨꯅ ꯍꯦꯔꯦ ꯏꯆꯦ ꯑꯣꯏꯗꯕ ꯉꯥꯡꯕꯤꯅꯨ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯁꯅꯥꯒ ꯂꯤꯛꯀꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯛꯄꯤꯔꯛꯎ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯀꯌꯥ ꯅꯥꯇꯩ ꯆꯥꯟꯅꯔꯣꯏ ꯀꯩꯗꯧꯗꯣꯔꯤꯕ ꯅꯪꯒꯤꯁꯦ ꯑꯩ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯄꯤꯌꯣ ꯌꯥꯗ꯭ꯔꯗꯤ ꯐꯨꯗꯧꯔꯤꯕꯅꯤ ꯂꯥꯏꯕꯤ ꯑꯔꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯑꯆꯧꯕꯤ ꯑꯇꯣꯝꯕꯤ ꯅꯣꯏ ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ ꯏꯃꯥꯕꯨ ꯃꯤꯅ ꯌꯨꯝꯗ ꯂꯥꯛꯂꯒ ꯐꯨꯒꯦ ꯍꯥꯏꯔꯦꯅꯦ ꯂꯥꯏꯕꯤꯒꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯏꯃꯨꯡꯗꯒꯤ ꯄꯥꯏꯊꯣꯔꯛꯇꯨꯅ ꯑꯔꯨꯕꯤꯕꯨ ꯍꯦꯛꯇ ꯄꯨꯊꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯏꯟꯁꯤꯟꯕ ꯃꯌꯥꯝꯗꯨꯁꯨ ꯊꯑꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯃꯨꯟꯅꯕ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯑꯔꯨꯕꯤꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ ꯂꯥꯏꯕꯤꯕꯨ ꯂꯥꯝꯂꯒ ꯐꯨꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯂꯥꯏꯕꯤꯅ ꯍꯦꯛꯇ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯊꯥꯖꯤꯜꯂꯒ ꯅꯪꯒꯨꯝꯕ ꯅꯨꯄꯥꯕꯨ ꯅꯝꯁꯤꯜꯂꯒ ꯊꯝꯕꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯇꯤꯟ ꯀꯥꯡꯗꯧꯅ ꯈꯟꯕꯤ ꯅꯪꯒꯤꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯨꯕꯗ ꯀꯅꯥꯅ ꯃꯤꯆꯪ ꯆꯪꯕꯤꯅꯤ ꯍꯥꯏꯒꯦ ꯏꯆꯥꯁꯥ ꯃꯁꯤꯒꯤ ꯃꯋꯥꯉꯝꯃꯤ ꯅꯨꯄꯤꯁꯦ ꯐꯨꯖꯤꯜꯂꯨ ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯍꯦꯛꯇ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯐꯨꯖꯤꯜꯂꯝꯃꯤ ꯈꯔ ꯐꯨꯔꯒ ꯂꯥꯏꯕꯤꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯔꯦ ꯈꯔ ꯐꯨꯔꯗꯤ ꯑꯃꯨꯛ ꯁꯦꯗꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯕ ꯁꯣꯏꯔꯣꯏ ꯍꯩ ꯇꯧꯉꯝꯕꯤ ꯃꯇꯨꯡꯗ ꯅꯪꯅꯦ ꯁꯅꯥ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯂꯕ ꯅꯪ ꯁꯤꯔꯤꯈꯧ ꯆꯠꯂꯨ ꯌꯥꯔꯦ ꯑꯔꯨꯕꯤ ꯎꯄꯥꯏ ꯂꯩꯇ ꯑꯅꯥꯕꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯄꯦꯔꯤ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯤꯕꯝ ꯀꯥꯏꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯏꯕꯣꯆꯧꯕ ꯉꯛꯅ ꯅꯨꯄꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯀꯅꯥꯅ ꯀꯩꯗꯧꯔꯛꯂꯤꯅꯣ ꯏꯆꯦ ꯂꯥꯏꯕꯤꯒꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯁꯤ ꯍꯥꯏꯅ ꯑꯔꯨꯕꯤꯗꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯗꯧꯅ ꯍꯤꯛꯅ ꯀꯞꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯔꯣꯟ ꯃꯔꯤ ꯈꯪꯗꯅ ꯃꯥꯅ ꯊꯣꯛꯄ ꯑꯃꯗ ꯄꯥꯎ ꯇꯝꯂꯛꯂꯝꯃꯤ ꯏꯕꯣꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯀꯩꯅꯣ ꯃꯌꯦꯛ ꯃꯁꯣꯟ ꯑꯃꯗ ꯈꯪꯗꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟ ꯀꯜꯂꯞꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯞꯇ꯭ꯔꯁꯨ ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯔꯨꯕꯤ ꯃꯄꯨꯔꯣꯏꯕꯅ ꯈꯣꯟ ꯀꯜꯂꯛꯄ ꯑꯗꯨꯗ ꯀꯞꯄꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯑꯗꯨꯗ ꯅꯠꯇ ꯍꯥꯟꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯄꯨꯝꯕꯁꯨ ꯇꯝꯂꯛꯂꯕꯗ ꯃꯅꯥꯎ ꯃꯆꯜ ꯑꯃꯠꯇꯅ ꯂꯥꯟꯗꯦ ꯈꯪꯂꯛꯄꯗ ꯏꯕꯣꯆꯧꯕꯗꯨ ꯁꯥꯎꯅ ꯁꯣꯛꯅ ꯂꯥꯛꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯪꯅ ꯍꯜꯂꯒ ꯐꯔꯗꯧꯕꯅꯤ
ꯑꯁꯨꯛ ꯐꯠꯇꯕ ꯑꯄꯣꯛꯄ ꯏꯕꯥꯎ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯕ ꯏꯅꯥꯎ ꯏꯆꯜꯕꯨꯁꯨ ꯀꯌꯥꯗ ꯂꯥꯟꯅ ꯂꯧꯔꯕ ꯃꯣꯏꯗꯥꯆꯧ ꯑꯩ ꯂꯥꯜꯂꯦꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯈꯛ ꯄꯨꯛꯆꯦꯜ ꯄꯤꯛꯆꯈ꯭ꯔꯔꯣꯏꯌꯦ ꯑꯩ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯅ ꯄꯨꯔꯛꯄꯒꯤ ꯆꯩꯅꯥ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤꯉꯩꯁꯤꯗ ꯃꯈꯣꯏ ꯇꯥꯆꯧꯅ ꯑꯃꯨꯛ ꯐꯖꯤꯜꯂꯕꯗꯤ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯑꯩ ꯂꯥꯜꯂꯦ ꯑꯩꯉꯣꯟꯗ ꯈꯛ ꯍꯥꯏꯕꯅ ꯀꯥꯟꯅꯔꯦ ꯄꯥꯕ ꯏꯆꯜ ꯑꯇꯣꯝꯕ ꯍꯣꯏꯗꯁꯨ ꯍꯥꯏꯒꯗꯕꯅꯤ ꯍꯣꯏ ꯑꯩ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯦꯞꯇꯅ ꯂꯩꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯤꯁꯤ ꯆꯠꯂꯣ ꯆꯠꯀꯦꯕ ꯑꯩ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯑꯁꯤ ꯍꯥꯏꯅ ꯑꯔꯨꯕꯤꯗꯨ ꯃꯀꯨꯕꯣꯛ ꯃꯆꯜ ꯃꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕꯗꯒꯤ ꯍꯥꯟꯅꯒꯨꯝꯅ ꯄꯨꯟꯅ ꯅꯨꯡꯁꯤꯠ ꯆꯥꯟꯅꯅ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ ꯊꯣꯡꯕꯁꯨ ꯃꯆꯥ ꯃꯃꯧ ꯃꯌꯥꯝꯅ ꯂꯥꯌꯦꯡꯕꯗꯒꯤ ꯃꯁꯥꯗꯨ ꯈꯔꯗꯤ ꯀꯟꯈꯠꯂꯛꯂꯝꯃꯤ ꯁꯣꯝꯗꯅ ꯃꯤꯗꯒꯤ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯁꯅꯥ ꯂꯨꯄꯥ ꯂꯦꯞꯁꯤꯟꯕꯤ ꯂꯥꯏꯕꯤꯗꯨ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯕꯗꯒꯤ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯂꯕ ꯇꯨꯡꯗ ꯃꯆꯥꯁꯤꯡꯅ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯟꯅ ꯌꯦꯡꯗ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯋꯥꯅ ꯁꯤꯕ ꯉꯥꯏꯅ ꯂꯦꯜꯂꯝꯃꯤ ꯁꯣꯝꯗꯅ ꯃꯇꯝ ꯈꯔ ꯈꯠꯅ ꯆꯩꯅ ꯇꯧꯗꯨꯅ ꯈꯩꯕꯨꯡ ꯇꯥꯔꯨꯔꯕ ꯏꯃꯨꯡꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯝꯖꯤꯟꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯠ ꯆꯥꯟꯅꯅ ꯏꯪꯅ ꯄꯥꯟꯈꯤꯔꯝꯃꯤ